ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯅꯨꯄꯤꯁꯤꯡꯅ ꯇꯧꯕ ꯌꯥꯕ ꯌꯥꯗꯕ ꯊꯕꯛ ꯍꯥꯏꯅ ꯈꯥꯏꯗꯣꯛꯇꯨꯅ ꯅꯨꯄꯤꯁꯤꯡꯕꯨ ꯁꯃꯥꯖ ꯑꯁꯤꯗ ꯑꯅꯦꯝꯕ ꯃꯐꯝ ꯑꯃꯗ ꯊꯝꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯉꯁꯤꯗꯒꯤꯅ ꯆꯍꯤ 150ꯔꯣꯝꯒꯤ ꯃꯃꯥꯡꯗ ꯌꯨꯝꯒꯤ ꯃꯧ ꯑꯃꯅ ꯗꯣꯛꯇꯔ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯆꯦꯠꯄ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯐꯥꯎꯕ ꯁ꯭ꯀꯨꯜ ꯆꯠꯅꯍꯜꯂꯝꯗꯦ, ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯔꯤꯕꯤ ꯃꯧ ꯑꯗꯨꯅꯗꯤ ꯗꯣꯛꯇꯔ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯀꯔꯤ ꯂꯥꯟꯊꯦꯡꯅꯔꯝꯒꯅꯤ? ꯂꯦꯡꯁꯟꯕꯤꯔꯛꯁꯤ ꯃꯌꯥꯝ, ꯃꯉꯥꯡ ꯄꯥꯈꯪꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯤꯂꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯑꯥꯅꯟꯗꯤ ꯒꯣꯄꯥꯜ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯥꯅꯟꯗꯤ ꯒꯣꯄꯥꯜꯅ ꯀꯝꯗꯧꯅ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯗꯣꯛꯇꯔ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯥꯅꯟꯗꯤ ꯒꯣꯄꯥꯜꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡꯗꯤ ꯑꯥꯅꯟꯗꯤꯕꯥꯏ ꯒꯣꯄꯥꯜꯔꯥꯎ ꯖꯣꯁꯤ ꯀꯧꯏ꯫ 1865ꯀꯤ ꯃꯥꯔꯆ ꯇꯥꯡ 38ꯗ ꯄꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯨꯄꯤꯅ ꯂꯥꯏꯔꯤꯛ ꯇꯝꯕꯗꯤ ꯂꯥꯏꯔꯗꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯐꯥꯎꯕ ꯃꯤꯅ ꯃꯃꯤꯠ ꯆꯥꯎꯅꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯂꯥꯏꯔꯤꯛ ꯇꯝꯅꯅꯕ ꯁ꯭ꯀꯨꯜ ꯀꯌꯥ ꯑꯃ ꯍꯥꯡꯗꯣꯛꯆꯕ ꯇꯥꯔꯕꯁꯨ ꯃꯃꯥ ꯃꯄꯥꯁꯤꯡꯅꯗꯤ ꯁ꯭ꯀꯨꯜꯗ ꯑꯃꯠꯇ ꯊꯥꯅꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯏꯟꯗꯤꯌꯥꯗꯒꯤ ꯁꯃꯨꯗ꯭ꯔ ꯂꯥꯟꯅ ꯆꯠꯇꯨꯅ ꯑꯇꯣꯞꯄ ꯂꯝꯗ ꯃꯤꯔꯝꯗ ꯂꯩꯔꯨꯕ ꯅꯠꯇ꯭ꯔꯒꯅ ꯃꯤꯔꯝꯗ ꯂꯩꯕ ꯃꯤꯒ ꯄꯥꯎ ꯐꯥꯎꯅꯕ ꯍꯥꯏꯕꯁꯦ ꯁꯃꯥꯖꯅ ꯌꯥꯝꯅ ꯇꯨꯀꯠꯆꯅ ꯌꯦꯡꯅꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯃꯥꯖꯅ ꯇꯨꯀꯠꯆꯅ ꯌꯦꯡꯅꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯅꯨꯄꯤ ꯑꯃꯅ ꯇꯧꯔꯝꯕ ꯇꯥꯔꯕꯗꯤ ꯃꯍꯥꯄꯥꯞꯀꯤ ꯃꯁꯛꯅꯤ ꯍꯥꯏꯅ ꯈꯟꯅꯕ ꯃꯇꯝꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯑꯥꯅꯟꯗꯤ ꯒꯣꯄꯥꯜꯅ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃ ꯂꯥꯟꯅ ꯆꯠꯇꯨꯅ ꯀꯝꯗꯧꯅ ꯗꯣꯛꯇꯔ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯗ ꯌꯃꯨꯅꯥ ꯀꯧꯕꯤ ꯆꯍꯤ 4 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯕ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯑꯐꯕ ꯕꯣꯔ ꯑꯃ ꯊꯤꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯌꯃꯨꯅꯥꯒꯤ ꯃꯄꯥꯗ ꯍꯥꯏꯔꯤ, ꯆꯍꯤ 15 ꯁꯨꯔꯕ ꯂꯨꯈ꯭ꯔꯥ ꯑꯃꯗꯤ ꯂꯩ꯫ ꯅꯨꯄꯥ ꯑꯁꯤ ꯁꯔꯀꯥꯔꯒꯤ ꯄꯣꯁꯠ ꯑꯣꯐꯤꯁꯇ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯇꯧꯏ꯫ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯖꯔꯕꯁꯨ ꯃꯤꯒ ꯀꯌꯥ ꯃꯥꯟꯅꯗꯕ ꯅꯨꯄꯥꯅꯤ, ꯅꯈꯣꯏꯅ ꯄꯥꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯇꯤ ꯂꯨꯈ꯭ꯔꯥꯅꯤ, ꯑꯗꯨꯅ ꯃꯥꯁꯨ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒ ꯑꯣꯏꯅ ꯂꯨꯍꯣꯡꯒꯦ ꯍꯥꯏꯔꯤ꯫ ꯃꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗꯅ ꯌꯃꯨꯅꯥꯒꯤ ꯃꯄꯥꯅ ꯍꯥꯏꯔꯤ, ꯏꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯑꯋꯣꯡ ꯑꯋꯣꯟ ꯌꯥꯝꯅ ꯆꯥꯎꯅ ꯇꯝꯗꯨꯅ ꯑꯋꯨꯡꯄꯣꯠ ꯃꯌꯥꯝ ꯄꯤꯕꯗꯣ ꯃꯗꯨꯗꯤ ꯉꯝꯖꯔꯣꯏ, ꯑꯗꯨꯅ ꯏꯆꯥꯅꯨꯄꯤꯅ ꯆꯔꯥꯕꯨ ꯍꯦꯜꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯄꯥꯝ ꯄꯥꯝꯗ ꯊꯤꯖꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯌꯃꯨꯅꯥꯒꯤ ꯃꯃꯥꯅꯗꯤ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯍꯪꯂꯤ, ꯅꯨꯄꯥ ꯑꯗꯨꯒꯤꯗꯤ ꯃꯌꯨꯝ ꯂꯩꯕ꯭ꯔꯥ? ꯂꯧ ꯍꯤꯡꯈꯣꯜꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯩꯕ? ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯁꯨ ꯂꯩꯇꯦ, ꯂꯧ ꯍꯤꯡꯒꯣꯜꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯂꯧꯔꯝꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯃꯄꯨ ꯃꯕꯣꯛꯀ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯌꯃꯨꯅꯥꯒꯤ ꯃꯄꯥꯅꯗꯤ ꯅꯨꯄా ꯃꯆꯥꯗꯨ ꯃꯌꯥꯝꯒ ꯈꯔ ꯃꯥꯟꯅꯗꯦ ꯍꯥꯏꯔꯤꯕꯗꯨ ꯀꯝꯗꯧꯅ ꯃꯥꯟꯅꯗ꯭ꯔꯤꯕꯅꯣ? ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯏ ꯍꯥꯏꯗꯨꯅꯁꯨ ꯏꯆꯥꯅꯨꯄꯤꯕꯨ ꯗꯣꯅꯦꯁꯟ ꯄꯤꯊꯣꯛꯄꯗꯧꯅ ꯄꯤꯊꯣꯛꯄꯗꯨꯗꯤ ꯑꯩꯁꯨ ꯉꯝꯃꯣꯏ꯫ ꯑꯗꯨꯕꯨ ꯋꯥ ꯃꯔꯛ ꯊꯠꯂꯗꯨꯅ ꯌꯃꯨꯅꯥꯒꯤ ꯃꯃꯥꯅ ꯍꯥꯏꯔꯤ, ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯏꯆꯥꯅꯨꯄꯤꯗꯤ ꯆꯔꯥꯗꯤ ꯍꯦꯜꯂꯔꯣꯏ, ꯑꯗꯨꯅ ꯅꯣꯡꯃ ꯑꯩꯈꯣꯏꯗ ꯂꯥꯛꯇꯨꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯥꯎ ꯄꯤꯕꯤꯈ꯭ꯔꯣ꯫ ꯑꯍꯜꯁꯤꯡꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯀꯔꯤꯁꯨ ꯈꯪꯖꯗꯕꯤ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕꯤ ꯌꯃꯨꯅꯥꯅꯗꯤ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯊꯋꯥꯏ ꯌꯥꯎꯅ ꯅꯥꯀꯟꯗ ꯇꯥꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯣꯄꯥꯜꯔꯥꯎ ꯖꯣꯁꯤ ꯀꯧꯕ ꯅꯨꯄꯥ ꯑꯃ, ꯕ꯭ꯔꯥꯍꯃꯟ ꯑꯣꯏꯖꯔꯕꯁꯨ ꯕ꯭ꯔꯥꯍꯃꯟ ꯑꯇꯩꯒ ꯃꯥꯟꯅꯗꯕ ꯌꯥꯝꯅ ꯆꯤꯡꯂꯦꯝꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯏꯪꯂꯤꯁꯀꯤ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯔꯤꯕ ꯏꯪꯂꯤꯁꯀꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗꯅ ꯑꯇꯣꯞꯄ ꯕ꯭ꯔꯥꯍꯃꯟ ꯅꯨꯄꯥꯁꯤꯡꯅꯗꯤ ꯅꯁꯥꯃꯛ ꯕ꯭ꯔꯥꯍꯃꯟ ꯑꯃ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯙꯔꯃꯒꯤ ꯂꯥꯏꯔꯤꯛ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯄꯥꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯒꯣꯄꯥꯜꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯏ꯫ ꯑꯗꯨꯕꯨ ꯒꯣꯄꯥꯜꯁꯨ ꯀꯤꯕꯗꯤ ꯂꯩꯇꯦ, ꯍꯟꯕ ꯂꯩꯇꯅ ꯄꯥꯅꯤꯡꯂꯒ ꯄꯥꯅꯤ, ꯄꯥꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ꯫ ꯃꯍꯥꯛꯅ ꯇꯁꯦꯡꯅ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗꯤ ꯏꯪꯂꯤꯁꯀꯤ ꯅꯣꯚꯦꯜꯅꯤ, ꯑꯇꯣꯞꯄ ꯙꯔꯃꯒꯤ ꯂꯥꯏꯔꯤꯛ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯈꯪꯗꯕ ꯕ꯭ꯔꯥꯍꯃꯟꯁꯤꯡ ꯑꯗꯨꯅꯗꯤ ꯒꯣꯄꯥꯜꯅ ꯂꯩꯔꯤꯕ ꯃꯅꯥ ꯑꯗꯨꯗ ꯃꯇꯤꯟ ꯐꯥꯎꯕ ꯆꯤꯠꯂꯝꯃꯒ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯃꯒ ꯆꯠꯅꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯣꯄꯥꯜꯔꯥꯎ ꯖꯣꯁꯤ ꯌꯃꯨꯅꯥꯒ ꯂꯨꯍꯣꯡꯅꯅꯕꯒꯤꯗꯃꯛꯇ ꯌꯃꯨꯅꯥꯒꯤ ꯃꯌꯨꯝꯗ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕꯤ ꯌꯃꯨꯅꯥꯅꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯄꯨꯒꯗꯧꯔꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯖꯗꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯣꯄꯥꯜꯅ ꯌꯃꯨꯅꯥꯒꯤ ꯏꯃꯨꯡ ꯆꯪꯂꯛꯄ ꯃꯇꯝꯗ ꯌꯃꯨꯅꯥꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯅꯤꯡꯊꯤꯖꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯁꯦꯠꯄꯤꯗꯨꯅ ꯒꯣꯄꯥꯜꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯊꯣꯔꯛꯏ꯫ ꯒꯣꯄꯥꯜꯅ ꯃꯃꯤꯡ ꯍꯪꯂꯨꯕ ꯃꯇꯝꯗꯅ ꯌꯃꯨꯅꯥꯁꯨ ꯌꯥꯝꯅ ꯏꯀꯥꯏꯅ ꯌꯃꯨꯅꯥ ꯀꯧꯏ ꯍꯥꯏꯅ ꯈꯨꯝꯂꯛꯂꯤ꯫ ꯁꯛꯈꯪ ꯃꯥꯏꯈꯪꯅꯅꯕ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯒꯣꯄꯥꯜꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯌꯃꯨꯅꯥꯗꯤ ꯂꯥꯏꯔꯤꯛ パ이바 ꯍꯩꯕ꯭ꯔꯥ? ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕꯤ ꯅꯨꯄꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯕꯁꯦ ꯁꯃꯥꯖꯅ ꯌꯥꯝꯅ ꯍꯟꯊꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯃꯨꯅꯥꯗꯤ ꯂꯥꯏꯔꯤꯛ ꯍꯩꯇꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯕꯨ ꯒꯣꯄꯥꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯏꯕ ꯍꯩꯕ ꯅꯨꯄꯤꯒ ꯑꯣꯏꯅ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯏꯕ ꯍꯩꯕꯤ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯒꯣꯄꯥꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯑꯍꯥꯟꯕ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤꯗꯣ ꯃꯥꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯏꯕ ꯃꯇꯤꯛ ꯆꯥꯅ ꯍꯩ, ꯑꯩ ꯏꯁꯥꯃꯛꯅ ꯇꯥꯛꯄꯤꯈꯤ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯌꯃꯨꯅꯥꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯏꯕ ꯍꯩꯇꯕ ꯇꯥꯔꯕꯗꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ꯫ ꯄꯥꯈꯠꯆꯔꯕ ꯌꯃꯨꯅꯥꯒꯤ ꯃꯄꯥꯅꯗꯤ ꯃꯆꯥꯅꯨꯄꯤꯗꯣ ꯂꯥꯏꯔꯤꯛ ꯏꯕ ꯄꯥꯕ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯍꯩꯕꯅꯤ ꯈꯨꯝꯂꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯒꯣꯄꯥꯜꯅ ꯌꯃꯨꯅꯥꯗ ꯍꯪꯉꯛꯏ, ꯅꯪ ꯍꯥꯏꯔꯛꯑꯣ, ꯇꯁꯦꯡꯅꯃꯛꯀꯤ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯕ ꯏꯕ ꯈꯔꯗꯤ ꯍꯩꯕ꯭ꯔꯥ? ꯌꯃꯨꯅꯥꯅꯁꯨ ꯌꯥꯝꯅ ꯏꯀꯥꯏꯅ ꯍꯩ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯒꯣꯄꯥꯜꯅ ꯍꯥꯏꯔꯛꯏ, ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯌꯃꯨꯅꯥꯕꯨꯁꯨ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕ ꯄꯥꯝꯃꯤ꯫
Yamunagi mapanadi yamna pakatchana hairei aikhoigiri yai adubu nakhoigi imung manungadi kari hairakadawri adubu Yamunagi mamanadi Gopalgi wangang sangang asida mayamga manade machanupi piba ngamoi haduna machanupi bu busanduna changki Gopal su yamna shauna phamanmadagi haugatuna thurai imungi ahan nupasingadi Gopal rawu chatkiganu haduna khamli Masi matungda Gopalna yamna shauna hairei Yamuna amadi aikhoi anigi luhongbu nimitta paisa yamna changdrabasu cross yamna tingdrabasu aigidi karisu thoidokte mi yamna lakera laoigera aingonda karisu darkar leite aduga amuksu Gopalna Yamunagi mapada achetpa fireb amaga loinan hairi Yamunabu aina kaidonungda wahaloi magidamakta karimta wathaloi adubu aina mabu larik tambibadi pami larik heihanba pami angang ojeribi Yamunadi mahang Gopalda luhongnaba matungda magi punsida kari ahongba lakani khangjadabanina mayamna hainariba singado ingaw ngawna ipangpangna tajari mathangi sindana chatnabi matungina Gopal amadi angang ojeribi Yamuna makhoi anigi luhongba chatna kanglon amatta kaidana pangthokhi makhoi anigi luhongba numit asida Gopalna Yamunagi maming Anandi Gopal haina thonbikhi Makhoi ani luhonglaba matungdana Gopal amadi Yamunagi memda punna leminai luhonglaba matung tha ama pharakpa matam aduda nongma ikhang kangaudana Gopalna laten ama puduna magi nupi oiribi Anandi da Marathi gi lairik ama piraduna hairi aina purakliba Marathi gi mayak yawba lairik se masi hana paba tamo Marathi mayak khangnanaba Marathi gi lairik paba hainanaba Anandi su magi nupana hairama matung ina magi nupana thanbiramba laten adigi mainganda Marathi gi lairik ningthijana pari Ayuk nungthingi matamdana Anandibu imung manungi thaba ingkhang hainanaba yumgi mau ama oinanabagi damakta imungda leiribi ahal lamansingna imungi thaba ingkhang cha henjang thongba tambiri adubu luhongjaba tarabasu Anandi angang machani aduna angang ama oibagi haunabi mamanabi singa punchinduna angang mayam punna sanaminai adubu nongma Anandina mamanabi singa punna sanaduna leirigi matamda magi nupa yamna shauna magi matungda leptuna lerami Masi matungdana Gopalna magi nupibu yamna shauna makudang paiduna imungda chingduna pusilakhi Gopalgi matau uba matamdana Yamunagi mama mapana Anandi se nangi nupi ojarabasu haujikti angang wari nangi nupidabu adugumna tawba haunabra ahal singna hairubado Gopalna di thoina tarude Anandi da yamna shauna yengladuna hairei aina chalamdai matamda nangonda aina piramba Marathi gi lairik adugi ahanba chapter anido nang paba hairabra punama khanglabra Anandisu yamna kijana larik pahaudre khangde haduna mangak nomli masi matungdana Gopalna amuk Anandigi mama mapada hairi aina haiba indabagi damakta aigi nupida aina phuba matamda akhoi anina aibu waraugadra Anandigi mamanadi yamna pakhatchana Gopalbu themladuna hairi nupa haiba sidi asawa phathaba ngamdo maduna nupagi asema magunni Gopalna amuk makha tarai aina di hana luhongjingedigi hauna aigi nupi larik laishu haiba pame haijakibani aduga amuk Anandi do onsiladuna hanglai aina nongonda pikiba larik to kadaida laikre nang asugam na ngausinariba haiba indriba se karigino larik tamningbra haiduna yamna shauna lauri tanja sida Anandigi mamana khunai nangna piramba larik to aina shagaraga langthokhrabani masi taraba matamdana Gopaldi sawabdu loikre aduna Anandi khudang kanna pasiladuna larik adu asengbugi langthokhrabra hangli tanja sida Anandigi mapana asabu punaw phatharaba matungda Gopalbu asomda wari sana silao haduna kautoklami aduga Gopalda hairi nupi oibisingi khwaidagi maru oiba makhoigi tawdraba yadaba mathau makhoigi khwaidagi phajaba magun haibsi karino nupigi khwaidagi phajaba lemjaninga oiba magun hairagadi imung manung ningthina chalaiba haiba aduni adugi sumathakta hojik matam asida samajda leiriba nupising asina lairik haireklabadi samajadu mang takpagi masak oirakani Gopaldi magi makubokna hairiba wasingda taraba matamda sawbada kham thengkhre aduna mamit mana sangpokna yengduna lerami aduga kamdawna samajda mangadoribino hanglai Anandigi mapana khumlai nupisina lairik tamlaklabadi makhoisi yumgi mapana thoktuna thaba ingkhang tawga hairakani kojat chatke hairakani Anandigi mamana su amuk mateng pangsiladuna hairei nupina imungdagi mapan thoktuna mapana kojat chatpa haibase hauna loncha khangdabagi masakni nupina lairik haireklabadi sakhangdaba nupasinga lona chithi inarakani makhoiga paw lona phaunarakpadagi lona unaba haurakani madu oirabadi imung manung kainanaba samaj kainanaba machak ama soidana oirakani Thainagi chatnabi akhuba miyeng adudagi wangma lana uba ngamdraba mama mapana hairakliba wadu taraba matamdana Gopaldi sawba kham thengle maramaduna mayam tananaba lauraduna hairi aigi nupina karigumba lairik laisu iba paba haiduna atoppa miga lona chithi inaramduna atoppa migi matung induna bu chachakhrabadi maduna khwaidagi hena penjarani aduna be hena nungaijarani mathangi sindana angang ojarabasu Anandi magi nupana mangonda shawkhre habadu khangi maramaduna magi nupana tumleba kaduda yamna kijana laklaga Gopalgi phamung manakta lepladuna mana chimpha pujaba sumlak masing thiduna magi nupabu tahalami
ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯑꯥꯅꯟꯗꯤꯅꯁꯨ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯒꯣꯄꯥꯜꯗ ꯍꯥꯏꯔꯤ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯌꯥꯔꯒꯦ ꯑꯗꯨꯕꯨ ꯑꯩꯕꯨ ꯊꯥꯗꯣꯛꯑꯝꯃꯒꯗꯤ ꯆꯠꯄꯤꯅꯨ ꯒꯣꯄꯥꯜꯁꯨ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕꯤ ꯆꯍꯤ ꯅꯧꯖꯔꯤꯕꯤ ꯑꯥꯅꯟꯗꯤꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯃꯥꯒꯤꯁꯨ ꯑꯁꯥꯕ ꯄꯨꯝꯅꯃꯛ ꯐꯥꯊꯔꯒ ꯄꯨꯛꯅꯤꯡ ꯆꯪꯅ ꯋꯥꯈꯜ ꯑꯃ ꯈꯟꯕꯒꯨꯝꯁꯨ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯥꯅꯟꯗꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯒꯣꯄꯥꯜꯒꯤ ꯀꯥꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯒꯣꯄꯥꯜꯗꯤ ꯆꯠꯈꯤꯗꯨꯅ ꯂꯩꯔꯝꯂꯦ ꯒꯣꯄꯥꯜꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯥꯅꯟꯗꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯂꯥꯏꯔꯤꯛ ꯈꯔ ꯊꯝꯂꯝꯃꯤ ꯃꯁꯤ ꯎꯔꯨꯕ ꯃꯇꯝꯗꯅ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕꯤ ꯑꯥꯅꯟꯗꯤꯗꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯆꯔꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯥꯕꯨ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯈꯤꯕꯅꯤ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯟꯖꯔꯗꯨꯅ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯑꯥꯅꯟꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯁꯥꯟꯅꯔꯤꯕꯗꯨ ꯌꯥꯎꯗꯕ ꯃꯈꯩ ꯒꯣꯄꯥꯜꯅ ꯃꯥꯒꯤꯗꯃꯛꯇ ꯊꯝꯂꯝꯂꯤꯕ ꯂꯥꯏꯔꯤꯛ ꯄꯨꯝꯅꯃꯛ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯔꯤ ꯒꯣꯄꯥꯜꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯍꯞꯇꯥ 3 ꯍꯦꯟꯖꯜꯂꯛꯂꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕꯤ ꯑꯥꯅꯟꯗꯤꯗꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯂꯦꯞꯇꯨꯅ ꯈꯨꯅꯤꯡ ꯀꯟꯈꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯜꯂꯛꯀꯗꯕ ꯃꯥꯏꯀꯩꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯥꯅꯟꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯕ ꯂꯩꯇꯕ ꯃꯈꯩ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗꯤ ꯂꯦꯞꯇ꯭ꯔꯤ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯒꯣꯄꯥꯜꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯊꯥ 3ꯒꯤ ꯃꯇꯨꯡꯗ ꯑꯥꯅꯟꯗꯤꯒꯤ ꯃꯄꯥꯗ ꯒꯣꯄꯥꯜꯅ ꯆꯤꯊꯤ ꯑꯃ ꯊꯥꯔꯛꯈꯤ ꯆꯤꯊꯤ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯂꯥꯏꯔꯤꯛ ꯍꯩꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯁꯤꯅ ꯑꯩꯒꯤ ꯙꯔꯃꯗ ꯁꯣꯛꯍꯟꯕ ꯇꯥꯔꯕꯗꯤ ꯑꯃꯒꯤꯁꯨ ꯀꯥꯏꯗꯅꯕꯒꯤꯗꯃꯛꯇ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯂꯥꯏꯅꯤꯡ ꯑꯣꯏꯅ ꯂꯧꯖꯔꯒꯦ ꯒꯣꯄꯥꯜꯒꯤ ꯐꯤꯔꯦꯞ ꯑꯁꯤꯗ ꯄꯥꯈꯠꯆꯔꯕ ꯑꯥꯅꯟꯗꯤꯒꯤ ꯃꯄꯥ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯗꯨ ꯂꯥꯛꯂꯒ ꯒꯣꯄꯥꯜꯕꯨ ꯃꯥꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯗꯨꯗꯒꯤ ꯍꯣꯡꯗꯣꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯒꯣꯄꯥꯜꯗꯤ ꯑꯅꯝ ꯀꯟꯕꯒꯤ ꯍꯧꯅꯕꯤ ꯃꯤꯅ ꯉꯥꯡꯕ ꯂꯥꯛꯄ ꯑꯃꯠꯇ ꯇꯥꯈꯤꯗꯦ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯃ ꯑꯥꯅꯟꯗꯤꯒꯤ ꯃꯃꯥꯅ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤ ꯒꯣꯄꯥꯜꯅ ꯌꯨꯝꯗ ꯍꯜꯂꯛꯇꯕꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯕꯁꯦ ꯉꯁꯤꯗꯒꯤꯗꯤ ꯇꯧꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯄꯥꯎ ꯄꯤꯈ꯭ꯔꯣ ꯏꯆꯥꯅꯨꯄꯤꯁꯦ ꯆꯥꯎꯁꯤꯜꯂꯛꯂꯦ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯨꯅ ꯒꯣꯄꯥꯜꯁꯨ ꯑꯥꯅꯟꯗꯤꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤ ꯑꯥꯅꯟꯗꯤꯗꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯥ ꯎꯖꯕ ꯃꯇꯝꯗ ꯏꯀꯥꯏꯔꯗꯨꯅ ꯈꯣꯡ ꯃꯔꯨꯝꯗꯒꯤ ꯂꯣꯟꯅ ꯌꯦꯡꯖꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯨꯅ ꯑꯥꯅꯟꯗꯤꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯒꯣꯄꯥꯜꯒꯤ ꯀꯥꯗ ꯊꯤꯟꯕꯤꯔꯛꯂꯝꯃꯤ ꯑꯥꯅꯟꯗꯤꯗꯤ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯒꯣꯄꯥꯜ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯅꯕ ꯆꯪꯂꯛꯄ ꯃꯇꯝꯗ ꯀꯤꯖꯗꯨꯅ ꯀꯞꯂꯤ ꯒꯣꯄꯥꯜꯅ ꯑꯥꯅꯟꯗꯤꯕꯨ ꯀꯞꯄ ꯊꯦꯝꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯄꯤꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯄꯥꯕ ꯂꯣꯏꯔꯕ꯭ꯔꯥ ꯁꯨꯝꯂꯥꯛꯇꯤ ꯀꯌꯥ ꯐꯥꯎꯕ ꯐꯥꯔꯦ 10 ꯐꯥꯎꯕ ꯐꯥꯔꯕ꯭ꯔꯥ ꯑꯗꯨꯕꯨ ꯑꯥꯅꯟꯗꯤꯅꯗꯤ 30 ꯐꯥꯎꯕ ꯐꯥꯔꯦ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯒꯣꯄꯥꯜꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛ ꯅꯪ ꯏꯪꯂꯤꯁ ꯑꯃꯨꯛ ꯇꯝꯕ ꯍꯧꯔꯁꯤ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯑꯪꯒ꯭ꯔꯦꯖꯀꯤ ꯁꯔꯀꯥꯔ ꯑꯁꯤ ꯄꯥꯛꯅ ꯆꯠꯀꯗꯕ ꯃꯥꯟꯗꯦ ꯑꯗꯨꯅ ꯏꯪꯂꯤꯁ ꯍꯩꯇꯕ ꯁꯨꯡꯌꯥꯃꯛ ꯌꯥꯔꯔꯣꯏ ꯑꯥꯅꯟꯗꯤꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯄꯥꯈꯤꯗ꯭ꯔꯤꯕ ꯏꯪꯂꯤꯁ ꯀꯝꯗꯧꯅ ꯇꯝꯂꯨꯒꯅꯤ ꯈꯟꯕꯗ ꯃꯁꯥ ꯃꯇꯣꯝꯗ ꯄꯥꯈꯠꯆꯔꯤ ꯃꯥꯒꯤ ꯄꯥꯈꯠꯆꯕ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗꯅ ꯒꯣꯄꯥꯜꯅ ꯑꯥꯅꯟꯗꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯤ ꯅꯪꯅ ꯍꯩꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯅ ꯇꯞꯅ ꯇꯥꯛꯄꯤꯒꯅꯤ ꯒꯣꯄꯥꯜꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯃꯇꯝ ꯈꯔ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨꯕꯗꯣ ꯅꯪꯕꯨ ꯁꯥꯎꯗꯨꯅ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯆꯠꯄ ꯅꯠꯇꯦ ꯑꯩꯅ ꯅꯪꯕు ꯂꯥꯏꯔꯤꯛ ꯇꯝꯍꯟꯅꯤꯡꯂꯕꯁꯨ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯅ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯇꯥꯈꯤꯗꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯈꯤꯗꯦ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇꯁꯨ ꯂꯩꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯥꯅꯟꯗꯤꯅ ꯃꯥꯒꯤ ꯐꯤꯖꯤ ꯃꯆꯦꯠ ꯑꯃꯒ ꯒꯣꯄꯥꯜꯅ ꯁꯦꯠꯂꯤꯕ ꯐꯩꯖꯣꯝ ꯃꯆꯤ ꯑꯃꯒ ꯀꯟꯅ ꯀꯤꯁꯤꯟꯅꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯑꯥꯅꯟꯗꯤꯅ ꯒꯣꯄꯥꯜꯗ ꯍꯥꯏꯔꯤ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯑꯩꯅ ꯅꯪꯕꯨ ꯏꯂꯥꯏ ꯂꯥꯏꯅ ꯊꯥꯗꯣꯛꯑꯔꯣꯏ ꯒꯣꯄꯥꯜꯅꯁꯨ ꯑꯥꯅꯟꯗꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯤ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯑꯩ ꯏꯇꯣꯝꯗ ꯆꯠꯂꯔꯣꯏ ꯑꯩꯈꯣꯏ ꯑꯅꯤ ꯑꯥꯂꯤꯕꯥꯒꯇ ꯆꯠꯂꯒꯗꯕꯅꯤ ꯑꯩꯒꯤ ꯄꯣꯁꯇꯤꯡ ꯑꯥꯂꯤꯕꯥꯒꯇ ꯇꯥꯔꯦ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕꯤ ꯑꯥꯅꯟꯗꯤꯁꯨ ꯁꯛꯈꯪꯗꯕ ꯂꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯐꯤꯖꯤ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯅꯧꯕ ꯂꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗꯁꯨ ꯑꯥꯅꯟꯗꯤꯅ ꯃꯥꯒꯤ ꯐꯤꯖꯤ ꯃꯆꯦꯠ ꯑꯃꯒ ꯒꯣꯄꯥꯜꯒꯤ ꯐꯤꯖꯤ ꯃꯆꯦꯠ ꯑꯃꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯟꯅ ꯀꯤꯁꯤꯟꯗꯨꯅꯇ ꯊꯝꯂꯤ ꯒꯣꯄꯥꯜꯅ ꯀꯔꯤꯒꯤꯅꯣ ꯍꯪꯂꯨꯔꯕꯁꯨ ꯑꯥꯅꯟꯗꯤꯅ ꯈꯨꯝꯂꯛꯏ ꯅꯪꯅ ꯇꯧꯅꯤꯡꯉꯤ ꯅꯪꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯍꯦꯛꯇ ꯆꯠꯈꯤ ꯑꯥꯅꯟꯗꯤꯒꯤ ꯋꯥꯔꯧꯕ ꯃꯥꯟꯕ ꯋꯥꯉꯥꯡ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗꯅ ꯒꯣꯄꯥꯜꯅꯁꯨ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯥꯅꯟꯗꯤꯅꯗꯤ ꯈꯪꯗꯕꯅꯤನ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯑꯃꯨꯛ ꯍꯪꯂꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯥꯅꯟꯗꯤ ꯑꯃꯗꯤ ꯒꯣꯄꯥꯜ ꯂꯝꯕꯤ ꯆꯠꯃꯤꯟꯅꯅ ꯑꯥꯅꯟꯗꯤꯗ ꯏꯪꯂꯤꯁꯀꯤ ꯋꯥꯔꯗ ꯀꯌꯥ ꯑꯃ ꯇꯥꯛꯄꯤꯔꯤ ꯑꯥꯔꯊ ꯀꯌా ꯑꯃ ꯍꯟꯕꯤꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯥꯅꯟꯗꯤ ꯑꯃꯗꯤ ꯒꯣꯄꯥꯜ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯒꯗꯧꯔꯤꯕ ꯌꯨꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯥꯅꯟꯗꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯉꯥꯛꯇ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯒꯣꯄꯥꯜꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯏꯕꯥꯅꯤ ꯄꯨꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯒꯣꯄꯥꯜ ꯑꯥꯅꯟꯗꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯑꯄꯤꯛꯄ ꯁꯪꯁꯥꯔ ꯑꯃ ꯁꯦꯝꯕ ꯍꯧꯈꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯥꯅꯟꯗꯤꯅꯁꯨ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯔꯥꯊꯤꯒꯤ ꯂꯥꯏꯔꯤꯛ ꯈꯨꯗꯤꯡꯃꯛ ꯄꯨꯝꯅꯃꯛ ꯄꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯣꯡꯃ ꯒꯣꯄꯥꯜꯅ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯥꯅꯟꯗꯤꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯆꯥꯄꯣꯠ ꯑꯃ ꯂꯩꯗꯨꯅ ꯍꯔꯥꯎ ꯍꯜꯂꯛꯈꯤ ꯑꯗꯨꯒ ꯑꯥꯅꯟꯗꯤꯗꯤ ꯃꯕꯨꯛ ꯅꯥꯏ ꯍꯥꯏꯗꯨꯅ ꯀꯥꯆꯤꯟ ꯑꯃꯗ ꯃꯇꯣꯝ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯒꯣꯄꯥꯜꯅ ꯍꯥꯏꯔꯛꯏ ꯄꯨꯛ ꯅꯥꯔꯕꯗꯤ ꯗꯥꯛꯇꯔꯗ ꯌꯦꯡꯕ ꯆꯠꯂꯨꯁꯤ ꯑꯥꯅꯟꯗꯤꯅ ꯑꯃꯨꯛ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯈꯨꯝꯂꯛꯏ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯄꯨꯛ ꯅꯥꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯏꯔꯛꯄꯅꯤ ꯄꯨꯛ ꯅꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯆꯥꯛꯈꯨꯝꯗꯁꯨ ꯆꯪꯒꯅꯨ ꯍꯥꯏꯔꯛꯏ
ꯅꯪꯒꯤꯗꯃꯛꯇ ꯑꯆꯥꯄꯣꯠ ꯈꯔ ꯁꯦꯝꯕꯤꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯁꯦꯝꯕꯤꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯋꯥꯖꯅ ꯍꯥꯏꯔꯛꯏ ꯒꯣꯄꯥꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯄꯨꯛ ꯅꯥꯔꯕꯗꯤ ꯐꯃꯨꯡꯗ ꯉꯥꯛꯇꯪ ꯄꯣꯊꯥꯔꯨꯔꯣ ꯑꯗꯨꯒ ꯑꯅꯟꯗꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯁꯤꯒꯨꯝꯕ ꯃꯇꯝꯗꯗꯤ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯨꯝꯃꯨ ꯍꯥꯏ ꯑꯗꯨꯒ ꯅꯪꯒꯁꯨ ꯊꯦꯡꯅꯕ ꯌꯥꯗꯦ ꯍꯥꯏ ꯒꯣꯄꯥꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯤꯒꯨꯝꯕ ꯍꯥꯟꯅ ꯇꯧꯅꯔꯝꯃꯤ ꯍꯥꯏꯗꯨꯅ ꯃꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯃꯇꯨꯡ ꯏꯟꯗꯨꯅ ꯇꯧꯕ ꯊꯕꯛꯁꯦ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯒꯅꯨ ꯐꯃꯨꯡꯗ ꯐꯖꯅ ꯄꯣꯊꯥꯔꯨꯔꯣ ꯑꯗꯨꯕꯨ ꯑꯅꯟꯗꯤꯗꯤ ꯒꯣꯄꯥꯜꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯌꯥꯔꯝꯗꯦ ꯃꯃꯥꯅ ꯇꯧꯒꯅꯨ ꯍꯥꯏ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯤ ꯎꯔꯛꯄ ꯃꯇꯝꯗꯅ ꯒꯣꯄꯥꯜꯅ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯐꯃꯨꯡꯗ ꯀꯥꯈꯠꯂꯣ ꯐꯖꯅ ꯄꯣꯊꯥꯎ ꯌꯥꯗ꯭ꯔꯒꯗꯤ ꯅꯪꯉꯣꯟꯗ ꯊꯦꯡꯉꯛꯑꯒꯅꯤ ꯍꯥꯏꯗꯨꯅ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯑꯅꯟꯗꯤꯗ ꯀꯤꯍꯜꯂꯝꯃꯤ ꯑꯗꯨꯒ ꯅꯝꯗꯅ ꯑꯅꯟꯗꯤꯕꯨ ꯐꯃꯨꯡ ꯀꯥꯈꯠꯍꯟꯗꯨꯅ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯍꯜꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯅꯟꯗꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯨꯡꯗꯗꯤ ꯁꯤꯒꯨꯝꯕ ꯃꯤꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯤꯅ ꯆꯠꯅꯔꯝꯃꯤ ꯍꯥꯏꯗꯨꯅ ꯄꯪꯇꯧꯗ ꯇꯧꯒꯅꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯅꯪꯅ ꯂꯩꯕ ꯃꯇꯝꯗꯗꯤ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅꯇ ꯂꯩꯊꯣꯛꯎ ꯑꯗꯨꯒ ꯆꯥꯅ ꯊꯛꯅꯕꯒꯤꯗꯤ ꯑꯩꯅ ꯊꯣꯛꯄ ꯐꯅꯅꯕ ꯁꯤꯜꯂꯒꯦ ꯍꯥꯏꯔꯝꯃꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯅꯔꯛꯄ ꯃꯇꯝꯗꯅ ꯑꯅꯟꯗꯤꯅ ꯒꯣꯄꯥꯜꯅ ꯃꯥꯕꯨ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯑꯀꯤꯕ ꯋꯥꯈꯜ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯃꯥꯡꯕ ꯍꯧꯔꯛꯈꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯌꯥꯝꯒ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯅ ꯈꯟꯗꯕ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯋꯥꯈꯜꯂꯣꯟ ꯑꯃ ꯈꯟꯕ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯀꯔꯤ ꯆꯠꯅꯔꯤ ꯀꯝꯗꯧꯅꯔꯤ ꯍꯥꯏꯕ ꯇꯞꯅ ꯇꯞꯅ ꯈꯪꯕ ꯍꯧꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯃꯌꯥꯝ ꯃꯃꯥꯡ ꯊꯣꯛꯄ ꯃꯇꯝꯗ ꯄꯨꯟꯅ ꯐꯥꯎꯕ ꯆꯠꯃꯤꯟꯅꯗꯦ ꯑꯗꯨꯒꯨꯝꯂꯕ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅꯗꯤ ꯑꯅꯟꯗꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯍꯥꯏꯕ ꯀꯤꯔꯨꯗꯅ ꯑꯅꯤꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯤꯠꯌꯦꯡ ꯆꯪꯂꯛꯄ ꯃꯇꯝꯗꯅ ꯑꯅꯟꯗꯤꯗꯤ ꯃꯁꯥꯗ ꯀꯤꯖꯕ ꯐꯥꯎꯔꯤ ꯑꯗꯨꯅ ꯒꯣꯄꯥꯜꯅ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯗꯒꯤ ꯅꯥꯟꯊꯣꯛꯆꯅꯕ ꯍꯣꯠꯅꯔꯤ ꯃꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤ ꯒꯣꯄꯥꯜꯅ ꯀꯩꯊꯦꯜꯗ ꯌꯣꯜꯂꯝꯕ ꯂꯩ ꯆꯔꯣꯡ ꯐꯖꯕ ꯑꯃ ꯂꯩꯗꯨꯅ ꯑꯅꯟꯗꯤꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯊꯦꯠꯄꯤꯔꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯧꯅꯗꯕ ꯊꯧꯗꯣꯛ ꯑꯃ ꯎꯔꯛꯄ ꯃꯇꯝꯗꯅ ꯀꯩꯊꯦꯜ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯅꯟꯗꯤ ꯑꯃꯗꯤ ꯒꯣꯄꯥꯜꯗ ꯃꯃꯤꯠ ꯈꯥꯅ ꯈꯥꯅ ꯌꯦꯡꯕ ꯍꯧꯅꯔꯛꯈꯤ ꯃꯤꯒꯤ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗꯅ ꯑꯅꯟꯗꯤꯅ ꯃꯁꯥꯗ ꯀꯤꯖꯕ ꯐꯥꯎꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯒꯣꯄꯥꯜꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯟꯗꯤꯒꯤꯗꯃꯛꯇ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯀꯟꯕ ꯋꯥꯍꯩ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ताꯟꯊꯣꯛꯈꯤ ꯑꯅꯟꯗꯤꯒꯤ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯀꯣꯛꯍꯟꯕꯤꯈꯤ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯀꯣꯛꯍꯜꯂꯕ ꯃꯇꯨꯡꯗ ꯒꯣꯄꯥꯜꯅ ꯑꯅꯟꯗꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯑꯅꯟꯗꯤꯁꯨ ꯒꯣꯄꯥꯜꯅ ꯃꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯤꯕꯗꯣ ꯂꯧꯊꯣꯛꯅꯕ ꯅꯥꯟꯊꯣꯛꯅꯕ ꯑꯃꯠꯇ ꯍꯣꯠꯅꯗꯅ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯅꯟꯗꯤ ꯑꯃꯗꯤ ꯒꯣꯄꯥꯜ ꯃꯈꯣꯏ ꯑꯅꯤꯅ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯑꯃꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯅꯟꯗꯤꯅ ꯍꯪꯂꯛꯏ ꯂꯥꯏꯔꯤꯛ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯥꯈꯤꯒꯗꯧꯔꯤꯕꯅꯣ ꯑꯁꯨꯛ ꯌꯥꯝꯂꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯄꯥꯔꯨꯔꯒ ꯀꯔꯤꯕꯨ ꯇꯧꯒꯗꯣꯏꯅꯣ ꯒꯣꯄꯥꯜꯅ ꯑꯃꯨꯛ ꯇꯞꯅ ꯈꯨꯝꯂꯛꯏ ꯂꯥꯏꯔꯤꯛ ꯂꯧꯁꯤꯡ ꯍꯥꯏꯕꯁꯤꯗꯤ ꯄꯥꯛꯂꯕ ꯁꯃꯨꯗ꯭ꯔꯒ ꯆꯞ ꯃꯥꯟꯅꯩ ꯇꯥꯟꯁꯤꯟꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯥꯟꯁꯤꯜꯂꯤꯕ ꯏꯍꯩ ꯏꯁꯤꯡ ꯂꯧꯁꯤꯡꯁꯤꯡ ꯑꯗꯨ ꯈꯪꯖꯗꯕꯁꯤꯡꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯥꯛꯄꯤꯒꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯕꯛ ꯇꯧꯅꯤꯡꯂꯦ ꯍꯥꯏꯔꯕꯁꯨ ꯊꯕꯛ ꯇꯧꯕ ꯌꯥꯏ ꯃꯁꯤ ꯇꯥꯔꯕ ꯃꯇꯝꯗꯅ ꯑꯅꯟꯗꯤꯗꯤ ꯏꯁꯤꯁꯤꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯤ ꯑꯩꯅꯕꯨ ꯀꯃꯥꯏꯅ ꯊꯕꯛ ꯇꯧꯗꯣꯏꯅꯣ ꯑꯗꯨꯕꯨ ꯒꯣꯄꯥꯜꯅꯗꯤ ꯐꯥꯒꯤ ꯌꯥꯎꯗꯅ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯅꯪꯅ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ ꯑꯩꯁꯨ ꯏꯍꯩ ꯏꯁꯤꯡ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯔꯤꯕꯁꯤꯗꯤ ꯑꯅꯟꯗꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯁ꯭ꯀꯨꯜ ꯆꯠꯇꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯇꯝꯂꯛꯄꯅꯤ ꯒꯣꯄꯥꯜꯅꯁꯨ ꯈꯨꯝꯂꯛꯏ ꯅꯪꯁꯨ ꯇꯉꯥꯏ ꯐꯗꯅ ꯁ꯭ꯀꯨꯜꯗ ꯆꯠꯇꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗꯤ ꯗꯔꯀꯥꯔ ꯇꯥꯏ ꯃꯁꯤꯒ ꯂꯣꯏꯅꯅ ꯒꯣꯄꯥꯜꯒꯤ ꯋꯥꯈꯜꯗꯁꯨ ꯑꯅꯟꯗꯤꯕꯨ ꯁ꯭ꯀꯨꯜꯗ ꯊꯥꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯇꯝꯍꯟꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯐꯥꯎꯔꯛꯈꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯄꯣꯁꯃꯦꯟ ꯑꯃ ꯂꯥꯛꯂꯒ ꯀꯣꯂꯥꯄꯨꯔꯗꯒꯤ ꯅꯪꯒꯤ ꯆꯤꯊꯤ ꯑꯃ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯆꯤꯊꯤ ꯑꯃ ꯄꯤꯔꯝꯃꯤ ꯆꯤꯊꯤ ꯑꯗꯨꯗ ꯀꯣꯂꯥꯄꯨꯔꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯅꯨꯄꯤꯒꯤ ꯃꯄꯥꯗꯣ ꯃꯁꯥꯒꯤ ꯑꯅꯥꯕ ꯍꯦꯟꯖꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯊꯥꯔꯛꯈꯤ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯒꯣꯄꯥꯜ ꯑꯃꯗꯤ ꯑꯅꯟꯗꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯣꯂꯥꯄꯨꯔ ꯌꯧꯅꯅꯕ ꯈꯨꯗꯛꯇ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯅꯥꯕꯒ ꯃꯈꯣꯏꯒ ꯎꯅꯕ ꯐꯪꯍꯧꯗ꯭ꯔꯦ ꯆꯠꯅꯕꯤꯒꯤ ꯍꯧꯅ ꯂꯣꯟꯆꯠ ꯑꯃꯠꯇ ꯀꯥꯏꯍꯟꯗꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯌꯥꯝꯅ ꯂꯥꯡꯅꯔꯤꯕ ꯇꯧꯅꯔꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤꯁꯨ ꯈꯪꯗꯅ ꯏꯃꯨꯡꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯒꯣꯄꯥꯜꯒꯤ ꯑꯍꯥꯟꯕ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯅꯟꯗꯤꯅ ꯃꯥꯒꯤ ꯃꯃꯤꯡ ꯑꯅꯟꯗꯤ ꯀꯧꯏ ꯅꯪꯒꯤ ꯅꯃꯥꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛ తాꯛꯂꯤ ꯑꯉꯥꯡ ꯑꯗꯨꯅꯁꯨ ꯃꯥꯒꯤ ꯃꯃꯤꯡ ꯀ꯭ꯔꯨꯁꯅ ꯀꯧꯏ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯁꯛ ꯈꯪꯅꯔꯤ ꯑꯁꯣꯝꯗꯅ ꯒꯣꯄꯥꯜꯅ ꯃꯀꯣꯛ ꯆꯤꯡꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯗꯣ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯣꯔꯣꯛ ꯃꯇꯥꯏꯗ ꯂꯩꯔꯝꯂꯤꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯤꯁꯅꯔꯤ ꯁ꯭ꯀꯨꯜ ꯑꯗꯨ ꯎꯕ ꯃꯇꯝꯗꯅ ꯒꯣꯄꯥꯜꯗꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯨꯄꯤ ꯉꯥꯛꯇꯅ ꯇꯝꯒꯗꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡꯅ ꯒꯣꯄꯥꯜ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯨꯅ ꯋꯥꯈꯜꯅ ꯐꯨꯃꯛꯅꯔꯤꯕꯅꯤ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯐꯥꯊꯧ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯇꯁꯦꯡꯕꯒꯤꯗꯤ ꯒꯣꯄꯥꯜꯅ ꯁ꯭ꯀꯨꯜ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯟꯗꯤꯒꯤꯗꯃꯛꯇ ꯑꯁꯤꯕꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯒꯣꯄꯥꯜꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯃꯛ ꯀꯣꯂꯥꯄꯨꯔꯗꯒꯤ ꯍꯧꯖꯤꯛ ꯒꯣꯄꯥꯜꯅ ꯂꯩꯔꯤꯕ ꯃꯌꯨꯝ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯔꯨꯅꯕꯒꯤꯗꯃꯛꯇ ꯒꯣꯄꯥꯜꯅ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯕꯗꯒꯤ ꯑꯅꯤꯃꯛ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯆꯩꯔꯛ ꯑꯁꯤꯗ ꯒꯣꯄꯥꯜꯅꯗꯤ ꯀꯣꯂꯥꯄꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯣꯁꯇꯤꯡ ꯊꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯏꯕ ꯍꯧꯈ꯭ꯔꯦ
ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯅꯟꯗꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯀ꯭ꯔꯤꯁꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯄꯨꯟꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯀ꯭ꯔꯤꯁꯅꯅꯗꯤ ꯑꯉꯥꯡꯅꯤꯅ ꯁꯥꯟꯅꯕ ꯆꯠꯀꯦ ꯍꯥꯏꯔꯤ ꯑꯅꯟꯗꯤꯅ ꯐꯅ ꯊꯤꯡꯂꯕꯁꯨ ꯀ꯭ꯔꯤꯁꯅꯗꯤ ꯁꯥꯟꯅꯕ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯨꯕ ꯃꯇꯝꯗꯅ ꯒꯣꯄꯥꯜꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤꯒꯤ ꯃꯃꯥ ꯑꯗꯨꯅ ꯑꯅꯟꯗꯤꯗ ꯍꯥꯏꯔꯛꯏ ꯅꯪꯅ ꯏꯃꯨꯡꯗ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯁꯦ ꯑꯩ ꯌꯥꯅꯤꯡꯗꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯑꯣꯏꯔꯕꯗꯤ ꯄꯨꯝꯅꯃꯛ ꯇꯧꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯨꯈ꯭ꯔꯥꯕꯤꯅꯤꯅ ꯅꯈꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕ ꯄꯣꯠꯆꯩꯁꯤꯡꯗ ꯑꯩꯅ ꯊꯦꯡꯕ ꯁꯣꯛꯄ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯑꯃꯠꯇ ꯇꯧꯕ ꯉꯝꯗꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯌꯨꯝꯒꯤ ꯃꯧ ꯑꯃꯒꯤ ꯃꯊꯧ ꯆꯥꯛ ꯍꯦꯟꯖꯥꯡ ꯊꯣꯡꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯇꯧꯕ ꯈꯛꯇ ꯅꯠꯇꯦ ꯃꯧ ꯑꯃꯒꯤ ꯃꯊꯧ ꯇꯧꯅꯕ ꯋꯥꯈꯜ ꯈꯜꯂꯨ ꯍꯥꯏꯗꯨꯅꯁꯨ ꯑꯅꯟꯗꯤꯗ ꯃꯃꯥꯗꯨꯅ ꯄꯥꯎꯇꯥꯛ ꯄꯤꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯅꯟꯗꯤ ꯂꯥꯏꯔꯤꯛ ꯊꯥꯗꯣꯛꯈ꯭ꯔꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯌꯨꯛꯇꯒꯤꯅ ꯅꯨꯃꯤꯠ ताबा फावबा पुनमक लोसिन्ननब ngमननब होनरी नुमिदांग मतमदना गोपाल मयम हलकपा मतमदा मचानुपादा ngasi nungtin mahangna pakiba sumlaksing makoktagi hawba फावबा थिरओ हायदुना मचानुपादा थिहलमी मसिगा लोइनना गोपालनसु मागी नुपि आनंदीदा mahangna ngasi numitta paramba लिस्की हिस्ट्री gi maramda wahang pahong kaya tawri आनंदीना खंगदब सिंगदुना गोपालना निंगथीजना अमुक ताकपिरी अदुबु आनंदीदी हानग मानदब मोंगदा ngasidi ayuktagina numidang phawba imungi thaba ingkhang punamak matomdana torokpana wabana hemnamdagi gopalna larik taklingi manungda ngahak uiduna lerami masi uruba matamdana gopal yamna shauna ahauba khonjelda anandibu kauduna laurakki larik paningdrabadi tumnuro thawai yaudana larik parabadi larik pabai kanadi tumnuro haiduna chairi गोपाल के असाव मतवसिदा आनंदीसु यामना किजना हरई हयेंगदगिदी अयुक nganta हवगतुना इमुंगी थबक पुनमक लोसिलगा लाइरिक खरा सांगना पाननब मतम सिंदोअगे गोपालदी हौजुक फावो सावरी अदुना आनंदीबु तुमनुरो हायदुना हौजुकसु सावब लेप्ट्री अंजासिदा कृष्णनसु मासु तुमनिंगे मपाद तुमनुनब हाइबियु हदुना आनंदीदा इंगित तौसलई आनंदीनसु यामना किजना कृष्णसु लाइरिक पाबा लोरे मासु तुमबा यारद्रा हंगलई हानादगी सावदुना लेरिबा गोपालदी असावबुदा अमु हेनख्रे अदुना लाइरिक पानिंगदब कतन्ना खोयनिमक तुमरो हायदुना अमुक लावरखी मसी मतुंगदना ममा मचादी मपागे असावबा अदुदा किजेरदुना तुमननब हाथु हाथु चेंसिनखी गोपालगे असावबा मतवदु उबदना ममाना अमुक गोपालदा हायरई ngang ani siga nangadi sahi yamna khenai aduna nangna khalibu wakhal adugumna makhoi ani di khanba ngamoi khitang da sunangna gyan tabiyu mathangi ayuktana gopalna magi mamana lai khurumduna leiringe tanja sida mamagi manakta laktuna hairi ngasi dagidi imungi thaba engkhang khudima nangna loina tawro nangna tomdagi chak thongba matamda aikhoi ahumgi su chak hapo adubu mamana di adubu kamdong othokpa yagadoribano ओइथोपा यारदब वानी हादुना यामना पाखतना खुमलई मतम मदुदि लुखराबी सिंगसि यामना हंथबा था अमदे थंबिरमी लुखराबीना चटपा लंबी लुखराबीना सोउबा लुखराबीना थोंबा चा हेंजांग मी अतोपा अमतना चाबा यादे हाबा अचौबा नियम अमा लेरमी अदुना लुखराबी सिंगबु तोंगाने इंथोक्तुना थमनरमी असिगुमलबा मतम सिदा इमुंग मनुंगी चा हेंजांग पुनमक लुखराबी अदुदा थोंग हायरपा मतमदा ममानासु मदुदि ओथोपा यारोय चनदब वानी हायदुना खुमलई गोपाल अमु ओंखतुना खुमलई चनदब वानी हायबसि कनाना हायरंबनो कनाना सेमलंबा नियम नीतिनो चनदे यादे हायदुना तौरमदब थबकसिंगसे अमुकपु तौरुरबदि तुंगदा अदुम हायनजरकनी करिसु तौरोय इमुंग मनुंगी थबक इंखांगसि नंगना पुबिरबदि ngang लाइरिक पाबा मतमदा मखोयदा अयेतपा अकायबा अमत ओइररोय निंगथीजना लाइरिक पाबा ngamjarani mamana amu khumlai nangna aibu nangi yum asida laisila au haiduna kauribadudi nangi yumgi thabak sunanaba imung manungi mateng pangnadaba mi oinabagi damakta kauraklibrao nangi punsidi nangna thajaba nangi wakhalon adugi matung ina hingli aduga aigi punsisu aina thajaba aigi wakhalon si matung ina hingani makhoi ani na sanariba wari se tarbo matamdana anandesu kapli tawduna imungi thabaksu soidanaba tawrage aduga lairiksu ningthi jana parage haduna amu kapli tawraga hairi imungi nupi ni gi matawasi uruba matamdana gopaldi tha saba habadu oikre makokta makhut hapli mathangi ayuk nongalakpa matamdana gopalna ahing hawgatuna imungi leiriba phattaba phirol punamak loinamuk sudoklami phirol punamak sudokpa loiraba matungdana gopalna amuk chakhum changlaktuna chakhumda imung manungna chananaba cha henjang thongba punamak loisile gopalna toramliba mataw asida anandi amadi makhoigi mamadi ngakpada loikre masigi matungdana amuk gopalna thabak chalamdai matamda anandida larik ama piraduna harai ngasidi aina halappa matamda larik sining thijana paaba losilamo mungi thabak tawbada wai thabak tawringeda larik paaba matam phangde haiba ngasidi haira anu aduga gopalna thonglamliba cha adusu makhoigi mamana cha daba yaroi onganba cha henjang thonglanu haiduna thinglamle कृष्ण नसु मबोकना चाक चाबरा चादबरा हाइबदो मपादा पाउ तमननब मबोकि मतौ येंगदुना तलैरी मबोकनादि हौजिकसु आनादगी चनरक्तब थबकसे तौबो ngamloi हाइदुना सिखांग खांगदुना लैरी अदुबु कृष्णनदि चाक हेक चादबद बाबाद हाइदोकनी बाबाना छारकप मतमदा करी तौगनी हाइबदो खंगजरो हाइदुना मबोकता अमुकसु किहल्ली मबो अदसु उपाय लेता मसाना यानिंगदा गोपालना मागिदमक्ता थोंगलमलिबा चा अदो चानिंगदा चाखी
Tanja sida ikhang khangudana imungda kanagumba ma tusanbagi makon tarakhi. Mathangi sindana Gopalna office tagi mayumda halakpa matamdana Anandi di magi phamungda nungaina tumduna lerami. Gopal lakpa makhol taba matamda Anandi su khangbai kebe hogalai aduga ising lawrukhige haiduna chatke tarami. Gopalna Anandi bu khanuduna hangai ngasai aina piramba larik tudi paaba lorabra. Anandi na su yamna kijana khumlai padri. Paukhum sitarubadana Gopal khangshau shauraki maramaduna Anandi gi mana paiduna kanna chingthalaga hairi ayuk ngantadagi aina hogatuna imung manungi thabak punamaksu aina tawre aduga office ta ayuk ngantadagi numit taba phaba waba makai thabak tawduna halaklei aduga nangna larik ama phaba padaba makai imungda tumduna te leithoi yamna tumningladi tumlo haiduna Anandi gi makok paiduna monda amuk kanna namsili Masina su pelakraduna amuk Gopal Anandi gi mamaida kanna paisinduna hairi ha ma ni larik pare herga larik tamba hekta loshinba yarabra kari maramgidamakta larik padribano Anandi su chaina khangba ngamdana matung tawjararoi lale haiduna magi nupat hanna haijari Tanja sida mama chensilaktuna angangda adumaina tawbiba karigino haiduna laurai adubu Gopaldi asawbana hemankhiduna phamungdagi hogatuna manakta leramba chayma paiduna Anandi phurage haiduna chensilakhi Anandi di yamna kijana phamungi kachina aduda masa tasinduna masa thak nikna leiri Tanja sida Gopalgi mama chensilaktuna makhoi ani gi marakta lepladuna Gopalda hairai angang se mirolabani Gopal magi asawba punama khudakta mangki Masih matungdana Anandina yamna kijana hik launa kaplibadu tarakhi Gopal karino mana taruriba magi asuk chawba asoiba aranbase kamdauna Anandida mabu ngakpiyu haina haijagani Tanja sida Gopalgi mamana Gopalda chairaduna hairai nangna angang sida adumaina otpi nebigadaba orabadi imungi thaba engkhang khudima ai loina tawrage angang se matam khradi pothadu sanu Gopalgi mamanadi hauzik phawa tengthaba leptri ichanupi desu nangna larik tamdaba yaroi larik padaba yaroi haiduna matam punamakta ot naibadagi nungaiba phangjadana laikhidrabani haujiki matam asidabu nupina larik hairaga kari kanagadoino Masih matungdana Gopalna Anandina thaknanaba sangom khara puruktuna Anandida pirami Anandi su yamna kijana sangom thaklami Masih matungda amuk Gopalna Anandi phunanabagidamakta mahakna pairuba chaidu puduna amuk phamungda phamlakhi aduga Anandida chaidu payu haiduna pirakhi Anandi su yamna kijana magi nupana pirakleba chaidu pairami Masih matungda Gopalna ningba kaiba saphangwa loinana makhut tingtholaduna Anandida hairai aingonda phu Anandidi paap oigadaba waheidu tarappa matamda tawba ngamjaroi haiduna Gopaldagi lapthonaba phamung kachinda changchinanabu honajai adubu Gopalna aingonda phudrabadi ai amuk shaura ora haiduna yamna shauna makhut amuk thangkalai Tanja sida Anandi su kiboi kaiboi makhut thangkalakpa matamda mana pairiba chaiduna magi nupagi makhutta thengloi Anandi masana yajadrabasu tawhaidaba thabasi tawruba matamdana mathwai nungaijadana makhol thokna kablakli Gopal su maralna mapo pharabanina kaplibi Anandi bu kamdongno themgani khangdana Anandi gi manakta mathwai nungaitana mamai lukthaduna tuminna famli ngaihak matha sana phamluraba matungda Gopal su mamitta mapi ira chenba makai Anandi da ningamdana yengaduna ma lankhre amukta ngakpiyu hairi Anandina su Gopal bu ngakpiri adubu mathwai nungaitabana haujuk phawbadi kappa lepsadri Mathangi sindana Gopal amadi Anandi makoyani hospital da punna check langminarami adubu matam maduda leiriba doctor sing adudi Englishman nupa ngaktani maram maduna doctor aduna check tawnanabagidmakta Anandi masada thenglake tawba matamda Anandi nadi yamna hainajadana thenglakanu haiduna makhut inthokli adubu Gopalna hairakpadagi Anandi su doctor aduna check tawhalami Anandi hainada yamna hangoina khangjari Anandi miro lehaduna haujik su larik pabadi tokte asangba matamda larik adum pajari aduga kari gumba matamda su Gopalna mabu larik takpiri Gopal amadi Anandi makhoi anisu hanagi matawgumna Gopalna Anandibu ngahaktang koithoklunabagidamakta samudra mapana puthoktuna punna chapminari ha yausilaklamdagi aroiba check chappa matamdana doctor aduna Anandida hanglakliba wahangsing adugi paukhumsing adu Anandina magi hek nupada phawa haidokpa matamda hangoiba phawjagadaba wahang ngatani Anandi amadi Gopal makhoi anisu doctor adugi wahang aduda ikoi koinaba phawjari mamaidadi Anandina karishu tawde haduna ikaina mangak nomladuna paukhum matung ina numit sujalaktuna Anandigi mamit mamai pangba numit orami Gopalna hanba machana kapai khonjeladu taba matamdana yamna harauna hangjari ichana pira adubu phamsenari nupi dunadi angang nupani haina khumlakhi angang unharaba matungdadi Anandi machana pa senaba khaktada ayamba matam loinamak thadaduna lerami maramaduna magi larik pabda chotha hodanabagidmakta Gopalna larik paduna magi nupibu tahalli Gopal machana pa nungsiba amasu phangjari aduga mamasu machasu amata asweba yaudre Punsida awat apa leitaba haibdo oirakli pikliba machagi matau yengjaraga mama mapana kayada haraujariba
ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯑꯅꯧꯕ ꯐꯪꯖꯕ ꯃꯆꯥꯅꯨꯄꯥꯗꯨ ꯀꯞꯄ ꯇꯣꯛꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ ꯃꯇꯝ ꯄꯨꯝꯕꯗ ꯀꯞꯇꯨꯅꯇ ꯂꯩꯔꯝꯃꯤ ꯑꯅꯟꯗꯤꯅ ꯐꯅ ꯊꯦꯝꯂꯕꯁꯨ ꯀꯞꯄ ꯁꯨꯡꯇꯣꯛ ꯇꯣꯛꯈꯤꯗ꯭ꯔꯦ ꯃꯁꯤ ꯌꯧꯁꯤꯜꯂꯛꯄꯗꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯄꯥꯈꯠꯅꯕ ꯍꯧꯔꯛꯂꯦ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡꯁꯦ ꯃꯁꯥ ꯁꯥꯒꯠꯄ ꯍꯟꯗ꯭ꯔꯦ ꯗꯣꯛꯇꯔ ꯑꯃ ꯀꯧꯅꯅꯕ ꯇꯧꯁꯤ ꯍꯥꯏꯔꯛꯏ ꯒꯣꯄꯥꯜꯁꯨ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯂꯥꯔꯇꯦꯟ ꯑꯃ ꯄꯥꯏꯗꯨꯅ ꯗꯥꯛꯇꯔꯒꯤ ꯃꯌꯨꯝꯗ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯗꯣꯛꯇꯔꯗꯨꯁꯨ ꯃꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯌꯨꯝꯗ ꯁꯣ ꯂꯣꯜꯂꯒ ꯂꯩꯔꯝꯃꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯒꯣꯄꯥꯜꯁꯨ ꯃꯥꯏꯕ ꯑꯣꯏꯅ ꯀꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯍꯥꯊꯨ ꯍꯥꯊꯨ ꯑꯃꯨꯛ ꯆꯠꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒꯣꯄꯥꯜꯅ ꯑꯅꯛꯄꯗ ꯂꯩꯕ ꯃꯥꯏꯕ ꯑꯃ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯂꯝꯃꯤ ꯃꯥꯏꯕ ꯑꯗꯨꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯗꯨꯗꯤ ꯀꯞꯄ ꯇꯣꯛꯈꯤꯗꯨꯅ ꯂꯩꯔꯝꯃꯦ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯔꯛꯏ ꯃꯥꯏꯕꯅ ꯆꯪꯁꯤꯟꯗꯨꯅ ꯑꯉꯥꯡꯒꯤ ꯐꯤꯕꯝ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯏꯕ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯑꯅꯟꯗꯤꯗ ꯍꯪꯂꯛꯏ ꯑꯉꯥꯡꯁꯦ ꯇꯨꯝꯈꯤꯕ ꯀꯌꯥꯝ ꯀꯨꯏꯔꯕꯒꯦ ꯉꯁꯥꯏ ꯃꯈꯩ ꯋꯥꯅ ꯀꯞꯂꯝꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇ ꯏꯁꯤꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯑꯅꯟꯗꯤꯅ ꯈꯨꯝꯂꯛꯏ ꯇꯨꯝꯊꯈꯤꯕꯗ ꯉꯥꯏꯔꯤ ꯃꯥꯏꯕ ꯑꯗꯨꯅ ꯑꯋꯥꯕ ꯁꯛꯐꯝꯒ ꯂꯣꯏꯅꯅ ꯍꯥꯏꯉꯝꯗꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡꯒꯤ ꯃꯤꯍꯨꯜ ꯐꯪꯗ꯭ರೆ ꯑꯉꯥꯡꯁꯦ ꯂꯩꯈꯤꯗ꯭ꯔꯦ ꯋꯥꯍꯩ ꯑꯁꯤꯃꯛꯅ ꯋꯥꯖꯔꯕ ꯃꯃꯥ ꯃꯄꯥꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯀꯌꯥ ꯊꯧꯅ ꯀꯥꯏꯍꯟꯈꯤ ꯃꯆꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯅ ꯑꯅꯟꯗꯤ ꯑꯉꯥꯎꯕꯤꯒꯨꯝꯅ ꯏꯃꯨꯡꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯃꯇꯣꯝꯗ ꯐꯝꯗꯨꯅ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯇꯣꯝꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯦ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯃꯇꯝꯁꯨ ꯐꯅ ꯌꯥꯝꯅ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯅꯟꯗꯤꯒꯤ ꯐꯤꯕꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯣꯔꯃꯦꯜ ꯇꯥꯗ꯭ꯔꯤ ꯑꯉꯥꯎꯕꯤꯒꯨꯝꯅ ꯃꯇꯣꯝꯗ ꯃꯪꯗꯨꯅ ꯂꯩꯔꯤ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯋꯥꯖꯔꯕ ꯒꯣꯄꯥꯜꯒꯤ ꯃꯃꯥꯅ ꯑꯅꯟꯗꯤꯕꯨ ꯊꯦꯝꯂꯗꯨꯅ ꯍꯥꯏꯔꯤ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯈꯜ ꯀꯥ ꯍꯦꯟꯅ ꯈꯟꯊꯗꯨꯅ ꯑꯅꯥꯕ ꯑꯃꯒꯨꯝꯅ ꯅꯇꯣꯝꯗ ꯁꯨꯛꯊꯗꯨꯅ ꯂꯩꯔꯅꯨ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯝꯇꯅ ꯊꯤꯡꯂꯨꯕ ꯀꯛꯂꯨꯕ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯅꯟꯗꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯑꯗꯨꯕꯨ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅꯁꯨ ꯑꯅꯟꯗꯤꯒꯤ ꯄꯨꯛꯆꯦꯜ ꯍꯣꯡꯍꯟꯕꯗꯤ ꯉꯝꯗꯦ ꯍꯥꯟꯅꯒꯨꯝꯅ ꯃꯇꯣꯝꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯁꯨꯛꯊꯗꯨꯅ ꯐꯝꯂꯤ ꯑꯅꯟꯗꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯀ꯭ꯔꯤꯁꯅꯅꯁꯨ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯖꯗꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯄꯔꯥ ꯄꯥꯃꯤꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯑꯗꯨꯕꯨ ꯑꯅꯟꯗꯤꯗꯤ ꯍꯣꯡꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯑꯅꯟꯗꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯔꯒ ꯃꯍꯥꯛꯄꯨ ꯊꯦꯝꯒꯅꯤ ꯍꯥꯏꯕ ꯈꯪꯖꯗꯗꯨꯅ ꯒꯣꯄꯥꯜꯁꯨ ꯀꯪꯉꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯃꯇꯣꯝꯗ ꯊꯥꯗꯣꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯑꯅꯟꯗꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯒꯣꯄꯥꯜꯁꯨ ꯑꯅꯟꯗꯤꯕꯨ ꯌꯦꯡꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯝꯂꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯅꯟꯗꯤꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯍꯥꯏꯔꯛꯏ ꯏꯆꯥꯅꯨꯄꯥꯅ ꯅꯥꯕꯗꯒꯤ ꯑꯅꯥꯕ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯀꯞꯈꯤꯕꯗꯣ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤꯁꯨ ꯈꯪꯈꯤꯗꯦ ꯒꯣꯄꯥꯜꯅꯁꯨ ꯈꯨꯝꯂꯛꯏ ꯑꯉꯥꯡꯒꯤ ꯑꯅꯥꯕꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯈꯪꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯗꯤ ꯑꯉꯝꯕ ꯊꯥꯛꯇ ꯏꯆꯥꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕꯅꯤ ꯑꯅꯟꯗꯤꯒꯤ ꯃꯐꯝꯗꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯒꯣꯄꯥꯜꯁꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯄꯨꯝꯅꯃꯛ ꯈꯪꯗꯕ ꯂꯩꯇꯦ ꯂꯣꯏꯅꯃꯛ ꯈꯪꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯨꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯅꯟꯗꯤꯅꯁꯨ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯛ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯩꯔꯕ ꯅꯪꯅ ꯐꯥꯎꯕ ꯏꯆꯥꯒꯤ ꯑꯅꯥꯕꯒꯤ ꯂꯥꯏꯑꯣꯡ ꯑꯃꯠꯇ ꯐꯥꯎꯕ ꯈꯪꯈꯤꯗꯦ ꯒꯣꯄꯥꯜ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯇꯛꯁꯤ ꯁꯣꯜꯂꯗꯨꯅ ꯍꯥꯏꯖꯔꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯅꯥꯕꯒꯤ ꯂꯥꯏꯑꯣꯡꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯈꯪꯖꯔꯝꯂꯕꯗꯤ ꯅꯠꯇ꯭ꯔꯒꯅ ꯃꯇꯝ ꯆꯥꯅ ꯗꯣꯛꯇꯔ ꯑꯃ ꯊꯤꯕ ꯐꯪꯖꯔꯝꯂꯕꯗꯤ ꯏꯆꯥꯅꯨꯄꯥ ꯁꯣꯏꯗꯅꯃꯛꯀꯤ ꯀꯟꯕ ꯉꯝꯂꯝꯒꯗꯕꯅꯤ ꯑꯅꯟꯗꯤꯅꯁꯨ ꯃꯁꯥ ꯃꯇꯣꯝꯗ ꯁꯥꯎꯖꯅ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯋꯥꯠꯄꯗꯒꯤ ꯏꯆꯥꯅꯨꯄꯥ ꯂꯩꯈꯤꯗꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯒꯣꯄꯥꯜꯅ ꯑꯅꯟꯗꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯥꯅꯨꯄꯥꯅ ꯂꯩꯈꯤꯗꯕ ꯊꯥ 2 ꯍꯦꯟꯖꯤꯜꯂꯛꯂꯦ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯈꯤꯒꯗꯧꯔꯤꯕꯅꯣ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯇꯨꯡꯒꯤ ꯂꯝꯕꯤꯗ ꯍꯟꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯆꯠꯂꯕꯗꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯀꯝꯗꯧꯅ ꯃꯈꯥ ꯆꯠꯊꯕ ꯌꯥꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯈ꯭ꯔꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗꯤ ꯈꯔ ꯈꯔ ꯀꯥꯎꯊꯣꯛꯄꯁꯨ ꯇꯝꯂꯁꯤ ꯑꯗꯨꯅ ꯍꯌꯦꯡꯗꯒꯤꯗꯤ ꯑꯃꯨꯛ ꯑꯅꯧꯕ ꯄꯔꯥ ꯄꯥꯕ ꯍꯧꯔꯁꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯄꯜꯂꯛꯄ ꯃꯇꯝꯗ ꯑꯅꯟꯗꯤꯒꯤ ꯋꯥꯈꯜ ꯀꯔꯤꯅꯣꯃ ꯐꯥꯎꯔꯛꯄꯗꯧꯅ ꯇꯧꯔꯤ ꯈꯜꯂꯛꯂꯤꯕ ꯋꯥꯈꯜ ꯑꯗꯨꯅ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯕꯒꯨꯝ ꯑꯅꯟꯗꯤꯅ ꯉꯁꯤꯗꯒꯤ ꯍꯧꯅ ꯂꯥꯏꯔꯤꯛ ꯄꯥꯔꯒꯅꯤ ꯍꯥꯏꯔꯛꯏ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯅꯟꯗꯤꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯩꯈꯣꯏꯅ ꯏꯆꯥ ꯑꯅꯥꯕꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯈꯪꯖꯍꯧꯗꯦ ꯏꯆꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅꯗꯤ ꯉꯝꯕ ꯃꯈꯩ ꯍꯣꯠꯅꯖꯈꯤ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯄ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯊꯧꯅꯤ ꯈꯟꯗꯣꯛꯇꯨꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯆꯥꯗꯤ ꯑꯩꯅ ꯀꯟꯕ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯄꯥꯒꯅꯤ ꯑꯩꯅ ꯍꯦꯛ ꯉꯝꯂꯤꯕ ꯃꯈꯩ ꯂꯥꯏꯔꯤꯛ パ노무디 소이드는 ꯗꯣꯛꯇꯔ ꯑꯣꯏꯒꯅꯤ ꯑꯅꯟꯗꯤꯅ ꯃꯇꯝ ꯀꯨꯏꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯗꯕ ꯃꯈꯩ ꯑꯉꯥꯎꯕꯤꯒꯨꯝꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯟꯗꯤꯒꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗꯦ ꯑꯅꯟꯗꯤꯒꯤ ꯃꯇꯦꯡ ꯀꯝꯗꯧꯅ ꯄꯥꯡꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯈꯤꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯅꯟꯗꯤꯅ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯗꯣꯛꯇꯔ ꯑꯣꯏꯒꯅꯤ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯅꯟꯗꯤꯒꯤ ꯃꯇꯦꯡ ꯀꯝꯗꯧꯅ ꯄꯥꯡꯒꯅꯤ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯀꯝꯗꯧꯅ ꯀꯣꯛꯍꯟꯒꯅꯤ ꯈꯪꯂꯕꯒꯨꯝ ꯇꯧꯔꯤ ꯒꯣꯄꯥꯜ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯑꯅꯟꯗꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯃꯥꯒꯤꯁꯨ ꯃꯄꯨꯛꯅꯤꯡꯗ ꯑꯅꯟꯗꯤꯅ ꯃꯪꯖꯔꯤꯕ ꯃꯪꯂꯥꯟ ꯑꯁꯦ ꯁꯣꯏꯗꯅ ꯃꯪꯐꯥꯎꯅꯍꯟꯒꯦ ꯍꯥꯏꯕ ꯐꯤꯔꯦꯞ ꯑꯃ ꯃꯁꯥ ꯃꯇꯣꯝꯗ ꯂꯧꯖꯔꯤ ꯑꯅꯟꯗꯤꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯄꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯗꯣꯛꯇꯔ ꯑꯣꯏꯍꯟꯕ ꯍꯥꯏꯕꯁꯤꯅ ꯒꯣꯄꯥꯜꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯅꯤ ꯈꯟꯖꯔꯤ ꯒꯣꯄꯥꯜ ꯑꯃꯗꯤ ꯑꯅꯟꯗꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯅꯅꯕꯒꯤꯗꯃꯛꯇ
awa ana thidaba makai pandam adu phangjiba phawa hanba leitana hotnanaba magi achetpa phire amamam longnari matangi sendana gopal anauba pandam amaga loinana kolapur da lehoba christian gi school nupi ngakta tampham aduda laklami aduga school adugi head mistress miss messi yu unarami gopal na head mistress aduda thamoi sengna haijari ai nupi anandi gopal lairik laishu yamna thawa yaujai mahaku mafam masida lairik tamhanbiu punchida doctor ama oiba ngamnanaba Miss Messi nadi yamna ngakna hairei mafam masidadi India macha amata lairik tamde kamdongna oithokpa yagadoribano mahakna mafam masida lairik tamba oithokloi adubu Gopal su hanba leitana magi nupi damakta hanna haijarami lairik tamhanbiu haiduna mateng amata pangbiu haina adubu Miss Messi su yamna upai lejadana hairei masi aikhoi gi school gi policy da yaudi aduna aina mateng panglamasu mateng gi pangba ngamaroi matam hadudadi India macha singbu British singa yamna hanthaba tha amada thambirami maram aduna makhoi gi punna leminaba punna thabak taminaba phawak kaya tawnaramde ahanba khongthangda maithi de haduna Gopal tokthokadaba midi nate matangi sinduna Gopal mafam aduda leiriba church aduda laktuna yamna mathwai nungaitana famduna lerami magi matawdu ubadana fatherna Gopal gi manakta laktuna hanglai Gopal adukna thwai nungaitribadi kari tawre kari problem leirabage Palasu yamna chamamnana thawai wajana khumlei ngarang ahing aigi mangda ising mathakta chattuna ture lan thoktuna laalaga aigi inakta changlakhibada urami duga nonga lapa matamdana aigi pukning hakchang punamak shanti phangki wakhalda iyang yangba haibadu oikhi aduna aigi wakhaldadi dharma asi chatlabadi soidaramki pukning hakchang nungaigani shanti leigani haiba thajai adubu aina di lari haitabani na aigi nupida kamdongna dharma asi maramda hairuni aina fana hairabasu aigi nupina di chungkhang khangbiroi maram maduna tangai fadana aigi nupisu larik laishu khara haijarabadi dharma asi maramda kharada oirabasu khangba yai father na su khumlai Gopal nangna khalibadu chumi masi matongdana amu Gopal na yamna thawai wajana hairai aigi nupisu larik laishu tamhanjage khanjaduna Miss Messi manakta chatlubani adubu Miss Messi nadi school gi policy ni yade haduna larik tamjage habada yabiraktre Gopal gi awaba matawdu ubadana father na hairai Miss Messi do aiga wari amutang chanaraga yenge Gopal na father gi mamangda mathwa yamna wajana haikiwa wahai singado mahakna tasengna thajaduna hairibra natragna Anandi gi larik tamnana haijilibra haibdudi khangdre adubu Gopal na hairamba wahai singaduna maram oiraga Miss Messi na su Anandi bu school da larik tamhananaba ayaba pirakhi masi matungdana Anandi ni school chatnanabagidamagta Miss Messi na su lambi thoe haduna mahakku lawba lakpirami Anandi amadi Miss Messi aman ambabu masak taknaraba matungda Miss Messi na tongduna lakliba rickshaw duda Anandi busu naptuna phamalaga school tamna chatminakhi Anandi anauba school yaroppa matamdasu masada jingnaba kijaba phawjarabasu magi pandam adu phangnanabagidamagta akiba punamak thengnaduna school da changki Anandi gi damakta wajaraba magi nupa Gopalsu Anandi gi matung inaduna school phawa tumina lotuna laklamni Anandi ni school changkhibado madu lotuna tumina yingjahuri Anandina school da ningthina changkhre khanglaba matungda mahaksu office chananabagidamagta amuk chatki mathangi sindana Miss Messi na Anandi bu class yawnanabagidamagta classroom da chang o haduna harau kauchinbiri adubu Anandi na class manung changlapa matamdadi class manungda hanandagi hona leramliba English macha sing adunadi mahaksu ekoi phaminnadoira haduna yamna hainadaba mawongda amada hainari Miss Messi na Anandi bu mayamda masak taklaba matungda class honana phamnuro haduna thajalakhi adubu Anandina ahangba bench amada phamuge haduna changchilakpa matamdadi hana phamlamliba English macha adunadi Anandi bu phamanlakhide masi matungdana nupi macha mayam aduna manaduna Anandi bu karemnabai kaibai laknaduna nokshilakhi Anandi upai lectureduna class ki khwaidagi maning tana masad ipa pakhana chalami adubu magi phijina English macha amada soibadagi thenglui adubu English macha adunadi yamna shauna Anandi da tathi chaibirai amotpa nangumina engonda kari maramgi thenglai no masi tarba matamdana Miss Messi na Anandi da phajadaba wa hairakliba angang adubu mapanda lepucho haduna tanthokhi aduga amuk class manungda lehoribi satri singadu da hairi ngasidagi Anandi ekhoiga lunana class asida punna class tominagadoni masida nungaite problem lei haibu khudima mapanda thokro aduga amuksu class ki khwaidagi maningda matomda kithi kirum tawduna leptuna leibi Anandi da hairi Anandi class horabani hauju phawa leptuna leiba karigino hairi Anandi gi phamnana bench ti leite adubu Miss Messi nadi phammu hairakpada Anandi su upai leitana mahakna lebliba class ki khwaidagi maning thangbu saruk aduda sandal lokthokuna eba makhada oina phamthakhi oja phawbuna mangonda uliba hanthaba yeng manadaba mawu matawasida Anandi su ikaiboi mabuni numsiduna mamai lukthaduna tumenna famli adubu leiba makhada phamjarabasu Anandi Miss Messi na class manungda hanglakliba wahang khudimaki paukhumdi Anandi na khangdaba leite loinamak paukhum pirami
ꯑꯣꯖꯥ ꯑꯃꯗꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯅ ꯃꯥꯕꯨ ꯍꯟꯊꯅ ꯌꯦꯡꯕꯤꯔꯕꯁꯨ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯃꯇꯝꯗꯅ ꯑꯣꯖꯥ ꯑꯗꯨꯅ ꯑꯅꯟꯗꯤꯕꯨ ꯍꯟꯅ ꯊꯥꯒꯠꯂꯤ꯫ ꯑꯅꯟꯗꯤꯁꯨ ꯃꯥꯒꯤ ꯍꯩꯖ ꯁꯤꯡꯖꯕ ꯃꯍꯥꯛꯅ ꯍꯣꯠꯅꯖꯔꯤꯕꯁꯤꯡ ꯑꯗꯨ ꯑꯣꯖꯥꯅ ꯃꯁꯛ ꯈꯪꯕꯤꯔꯛꯄ ꯃꯇꯝꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯖꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯃꯗꯅ ꯑꯅꯟꯗꯤꯅ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝꯗ ꯇꯣꯡꯅꯅꯕ ꯃꯥꯒꯤ ꯈꯣꯡꯎꯞ ꯐꯖꯕ ꯑꯃ ꯒꯣꯄꯥꯜꯅ ꯂꯩꯕꯤꯔꯛꯈꯤ꯫ ꯑꯅꯟꯗꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯩꯕꯤꯔꯛꯄ ꯈꯣꯡꯎꯞ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅ ꯎꯞꯂꯗꯨꯅ ꯁ꯭ꯀꯨꯜ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡ ꯆꯪꯅꯔꯛꯄ ꯍꯧꯔꯛꯈꯤ꯫ ꯑꯅꯟꯗꯤꯗꯤ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝꯗ ꯃꯤꯁ ꯃꯦꯁꯤꯒꯤ ꯔꯤꯛꯁꯣꯗ ꯅꯞꯇꯨꯅ ꯑꯗꯨꯝ ꯇꯣꯡꯗꯨꯅ ꯆꯠꯂꯤ꯫ ꯑꯗꯨꯒ ꯅꯣꯡꯃ ꯑꯅꯟꯗꯤꯅ ꯀ꯭ꯂꯥꯁ ꯌꯥꯎꯔꯤꯉꯩ ꯃꯇꯝꯗꯅ ꯃꯥꯒꯤ ꯅꯨꯄꯥ ꯒꯣꯄꯥꯜꯅ ꯇꯨꯃꯤꯟꯅ ꯆꯪꯂꯛꯇꯨꯅ ꯑꯅꯟꯗꯤꯒꯤꯗꯃꯛꯇ ꯃꯥꯅ ꯆꯥꯅꯅꯕ ꯇꯤꯐꯤꯟ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯨꯕꯗꯅ ꯑꯅꯟꯗꯤꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯖꯔꯤ꯫ ꯑꯅꯟꯗꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯥꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯤꯕ ꯑꯗꯨꯗꯒꯤ ꯆꯥꯡ ꯇꯥꯗꯅ ꯃꯍꯥꯛꯅꯁꯨ ꯃꯥꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯖꯅ ꯄꯥꯔꯤ, ꯑꯋꯥꯕ ꯑꯃꯠꯇ ꯊꯤꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯁ꯭ꯀꯨꯜ ꯑꯗꯨꯗꯗꯤ ꯏꯟꯗꯤꯌꯥ ꯃꯆꯥ ꯃꯍꯥꯛ ꯃꯇꯣꯝꯗꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕ ꯏꯪꯂꯤꯁ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯑꯅꯟꯗꯤꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯑꯅꯟꯗꯤꯕꯨ ꯂꯛꯅꯕꯤꯔꯤ, ꯀꯔꯦꯝ ꯀꯊꯥꯏꯅꯕꯤꯔꯤ꯫ ꯑꯗꯨꯕꯨ ꯑꯅꯟꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯈꯥꯡꯗꯨꯅ ꯂꯥꯏꯔꯤꯛꯇꯗ ꯊꯋꯥꯏ ꯑꯣꯟꯁꯤꯜꯂꯤ, ꯂꯥꯏꯔꯤꯛ ꯄꯥꯕꯗꯤ ꯂꯦꯞꯇꯦ꯫ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯃꯇꯝꯗꯅ ꯑꯅꯟꯗꯤꯅ ꯃꯆꯥꯅꯨꯄꯥ ꯀ꯭ꯔꯤꯁꯅꯒ ꯂꯣꯏꯅꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯥꯏꯔꯤꯛ ꯄꯥꯃꯤꯟꯅꯔꯤ꯫ ꯑꯅꯟꯗꯤꯅꯁꯨ ꯀ꯭ꯔꯤꯁꯅꯕꯨ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥ ꯑꯃꯒꯨꯝꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯨꯔꯒꯅ ꯒꯣꯄꯥꯜꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤꯒꯤ ꯃꯃꯥ ꯑꯗꯨꯅꯁꯨ ꯑꯅꯟꯗꯤꯕꯨ ꯃꯍꯥꯛꯀꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯤ ꯑꯃꯒꯨꯝꯅ ꯈꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯒꯣꯄꯥꯜꯁꯨ ꯆꯔꯆꯀꯤ ꯐꯥꯗꯔꯒ ꯎꯅꯗꯨꯅ ꯑꯅꯟꯗꯤꯅ ꯗꯥꯛꯇꯔ ꯀꯝꯗꯧꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯇꯠꯇꯅ ꯋꯥ ꯍꯪꯂꯤ, ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯦꯞꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯅꯟꯗꯤ ꯑꯃꯗꯤ ꯒꯣꯄꯥꯜꯅ ꯏꯪꯂꯤꯁ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯙꯔꯃ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯎꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯃꯤꯠ ꯆꯥꯎꯕ ꯍꯦꯟꯅꯔꯛꯈꯤ, ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯕ ꯍꯧꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯣꯄꯥꯜꯒꯤ ꯃꯃꯥꯅ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠꯆꯩ ꯂꯩꯕ ꯆꯠꯂꯨꯕ ꯃꯇꯝꯗꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯗꯤ ꯄꯣꯠꯆꯩ ꯑꯃꯠꯇ ꯌꯣꯜꯂꯣꯏ ꯍꯥꯏꯗꯨꯅ ꯄꯣꯠꯆꯩ ꯑꯃꯠꯇ ꯐꯥꯎꯕ ꯄꯤꯕꯤꯔꯛꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯆꯧꯕ ꯄꯟꯆꯥꯌꯠꯀꯤ ꯃꯤꯐꯝ ꯑꯃ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯒꯣꯄꯥꯜꯕꯨꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯀꯧꯊꯣꯛꯇꯨꯅ ꯂꯦꯞꯍꯜꯂꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯄ꯭ꯔꯙꯥꯅ ꯒꯣꯄꯥꯜꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯒꯣꯄꯥꯜ, ꯅꯪꯒꯤ ꯅꯨꯄꯤꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄ ꯎꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕꯤ ꯏꯆꯥꯅꯨꯄꯤ ꯆꯍꯤ ꯅꯧꯖꯔꯤꯕꯤ ꯃꯧꯁꯤꯡꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯂꯥꯏꯔꯤꯛ ꯇꯝꯒꯦ ꯍꯥꯏꯅꯔꯛꯂꯕꯗꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯃꯄꯥꯟꯗ ꯂꯣꯏꯅꯃꯛ ꯊꯣꯛꯅꯔꯅꯤ꯫ ꯑꯁꯨꯝ ꯇꯧꯔꯕꯗꯤ ꯁꯃꯥꯖ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯅꯤ꯫ ꯃꯁꯤꯔ ꯅꯪꯅ ꯄꯥꯝꯂꯤꯕ?" ꯑꯗꯨꯕꯨ ꯒꯣꯄꯥꯜꯗꯤ ꯃꯤꯅ ꯀꯤꯍꯟꯕꯗ, ꯃꯤꯒ ꯃꯥꯌꯣꯛꯅꯕ ꯃꯇꯝꯗ ꯑꯀꯤꯕ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯒꯗꯕ ꯅꯨꯄꯥꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯈꯨꯝꯂꯛꯏ, "ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯃꯗꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯂꯥꯏꯔꯤꯛꯄꯨ ꯇꯝꯖꯒꯦ ꯍꯥꯏꯔꯕꯗꯤ ꯃꯝꯕꯥꯏꯗ ꯏꯁꯥꯃꯛ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯨꯒꯦ." ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤꯗꯅ ꯄ꯭ꯔꯙꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯌꯥꯅꯤꯡꯗꯦ, ꯑꯗꯨꯅ ꯈꯨꯗꯛꯇꯒꯤ ꯂꯦꯞꯀꯗꯕꯅꯤ." ꯒꯣꯄꯥꯜꯅꯗꯤ ꯃꯁꯥꯗ ꯑꯀꯤꯕ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯇꯅ ꯈꯨꯝꯂꯛꯏ, "ꯅꯈꯣꯏꯅꯗꯤ ꯃꯌꯥꯝ ꯄꯨꯟꯁꯤꯟꯗꯨꯅ ꯄꯟꯆꯥꯌꯠꯀꯤ ꯃꯤꯡꯗ ꯅꯈꯣꯏꯅ ꯌꯥꯅꯤꯡꯗꯕ, ꯅꯈꯣꯏꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯁꯃꯥꯖ ꯑꯁꯤꯗ ꯆꯠꯅꯒꯗꯕ ꯅꯤꯌꯣꯝꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯅꯝꯗꯨꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯅꯤꯌꯣꯝꯁꯤꯡ ꯑꯗꯨꯗꯤ ꯑꯩꯗꯤ ꯌꯥꯕ ꯉꯝꯃꯣꯏ." ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯄꯟꯆꯥꯌꯠ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯗꯨꯅ ꯍꯥꯏꯔꯤ, "ꯅꯪꯅ ꯁꯃꯥꯖ ꯑꯃꯗ ꯂꯩꯕ ꯇꯥꯔꯕꯗꯤ ꯁꯃꯥꯖ ꯑꯗꯨꯗ ꯆꯠꯅꯔꯤꯕ ꯅꯤꯌꯣꯝ ꯅꯤꯇꯤꯁꯤꯡ ꯑꯗꯨ ꯏꯟꯕ ꯇꯥꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯁꯨ ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤꯡ ꯑꯁꯦ ꯏꯟꯕ ꯇꯥꯕꯅꯤ." ꯃꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤ, ꯄꯟꯆꯥꯌꯠ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯅꯁꯥꯃꯛ ꯕ꯭ꯔꯥꯍꯃꯟ ꯑꯃꯅꯤ꯫ ꯕ꯭ꯔꯥꯍꯃꯟ ꯑꯃ ꯑꯣꯏꯅ ꯅꯪꯒꯤ ꯅꯨꯄꯤꯅ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯁ꯭ꯀꯨꯜꯗ ꯆꯠꯇꯨꯅ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕꯗꯣ ꯃꯗꯨ ꯈꯨꯗꯛꯇ ꯇꯣꯛꯍꯟꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯅ, ꯑꯩꯈꯣꯏꯒꯤ ꯙꯔꯃꯅ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ." ꯒꯣꯄꯥꯜꯁꯨ ꯁꯥꯎꯅ ꯈꯨꯝꯂꯛꯏ, "ꯑꯅꯟꯗꯤꯅ ꯁ꯭ꯀꯨꯜ ꯆꯠꯄ ꯇꯣꯛꯂꯣꯏ, ꯃꯥꯅꯕꯨ ꯇꯝꯅꯤꯡꯂꯕꯗꯤ ꯇꯝꯅꯤꯡꯂꯤꯕ ꯃꯈꯩ ꯂꯥꯏꯔꯤꯛ ꯇꯝꯍꯟꯒꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯅꯦꯝꯕꯣꯛꯅ ꯂꯨꯈ꯭ꯔꯥꯕꯤꯅ ꯁꯦꯠꯅꯕ ꯑꯆꯝꯕ ꯐꯤ ꯃꯆꯨ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯆꯨ ꯃꯆꯨꯒꯤ ꯁꯥꯔꯤ ꯁꯦꯠꯅꯤꯡꯉꯦ ꯍꯥꯏꯔꯕꯁꯨ ꯑꯩꯅ ꯁꯦꯠꯍꯟꯒꯅꯤ." ꯃꯁꯤ ꯇꯥꯔꯕ ꯃꯇꯝꯗꯅ ꯄꯟꯆꯥꯌꯠꯇ ꯇꯤꯜꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯁꯃꯥꯖ ꯑꯁꯤ ꯂꯣꯏꯕ ꯇꯥꯔꯦ, ꯄ꯭ꯔꯤꯊꯤꯕꯤ ꯂꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅꯔꯤ꯫ ꯃꯔꯝꯗꯤ ꯃꯇꯝ ꯑꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯃ ꯂꯩꯅꯔꯝꯃꯤ꯫ ꯃꯈꯣꯏꯒ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯗꯦ, ꯃꯈꯣꯏꯅ ꯄꯥꯏꯕ ꯄꯣꯠꯆꯩ ꯊꯦꯡꯂꯨꯕ ꯌꯥꯗꯦ, ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯏꯃꯨꯡꯗ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅꯇ ꯂꯩꯒꯗꯕꯅꯤ꯫ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯈꯪꯅꯅꯕ ꯃꯆꯨ ꯌꯥꯎꯗꯕ ꯏꯆꯝ ꯆꯝꯕ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯇꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯃꯆꯨ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯂꯤꯠꯄ ꯁꯦꯠꯄ ꯑꯃꯠꯇ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯄꯟꯆꯥꯌꯠꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤ, "ꯅꯈꯣꯏꯅ ꯇꯧꯅꯤꯡꯂꯤꯕ, ꯅꯈꯣꯏꯅ ꯆꯠꯅꯤꯡꯂꯤꯕ ꯊꯕꯛꯇꯣ ꯃꯐꯝ ꯑꯁꯤꯗꯗꯤ ꯇꯧꯕ ꯌꯥꯔꯣꯏ꯫ ꯅꯈꯣꯏꯅ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯂꯟꯗꯟꯗ ꯆꯠꯀꯦꯔꯥ, ꯑꯃꯦꯔꯤꯀꯥꯗ ꯆꯠꯀꯦꯔꯥ, ꯑꯄꯥꯝꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯒ ꯇꯧꯔꯨꯆꯣ." ꯃꯌꯥꯝꯅ ꯃꯥꯕꯨ ꯁꯤꯡꯅꯔꯛꯄ ꯃꯇꯝꯗꯅ ꯒꯣꯄꯥꯜꯅ ꯏꯪꯅ ꯇꯞꯅ ꯈꯨꯝꯂꯛꯂꯤ, "ꯃꯤꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯂꯕꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯃꯤ ꯑꯃꯠꯇ ꯂꯩꯔꯣꯏ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯈꯪꯒꯗꯕ ꯑꯃꯅ ꯑꯩꯁꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯁꯔꯀꯥꯔꯒꯤ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ꯫ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ, ꯃꯔꯨꯑꯣꯏꯅ ꯄꯟꯆꯥꯌꯠꯀꯤ ꯃꯦꯝꯕꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯧ ꯍꯤꯡꯒꯣꯜꯗꯒꯤ ꯀꯥꯔꯛꯂꯤꯕ ꯄꯣꯠꯊꯣꯛꯁꯤꯡ ꯁꯔꯀꯥꯔꯗ ꯃꯔꯤꯛ ꯆꯨꯝꯅ ꯔꯤꯄꯣꯔꯠ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯁꯔꯀꯥꯔꯗ ꯄꯤꯕ ꯇꯦꯛꯁ ꯍꯟꯊꯅꯕꯒꯤꯗꯃꯛꯇ ꯄꯣꯠꯊꯣꯛ ꯆꯥꯛꯊꯣꯛꯀꯤ ꯆꯥꯡ ꯍꯟꯊꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤꯕꯗꯣ, ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯔꯀꯥꯔꯗ ꯇꯥꯛꯊꯣꯛꯂꯕꯗꯤ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯀꯜ ꯑꯔꯤꯡ ꯁꯥꯔꯤꯕꯗꯣ ꯖꯤꯒꯜꯗ ꯂꯣꯏꯅ ꯆꯪꯖꯅꯤ꯫
ꯋꯥꯍꯩꯁꯤꯡꯁꯤ ꯃꯈꯧ ꯄꯣꯡꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯒꯣꯄꯥꯜ ꯔꯥꯎꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗꯅ ꯄꯟꯆꯥꯌꯠ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇꯤ ꯒꯣꯄꯥꯜꯗ ꯁꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯑꯅꯟꯗꯤꯅ ꯁ꯭ꯀꯨꯜ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯊꯣꯡꯖꯤꯟꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯃꯃꯥꯕꯨ ꯀꯧꯔꯛꯏ꯫ ꯃꯃꯥꯁꯨ ꯏꯃꯨꯡꯗꯒꯤ ꯌꯥꯝꯅ ꯄꯥꯈꯠꯆꯅ "ꯀꯩꯗꯧꯔꯦ ꯑꯅꯟꯗꯤ?" ꯍꯥꯏꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯍꯦꯛ ꯊꯣꯡꯖꯤꯟ ꯃꯃꯥꯡꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯐꯠꯇ ꯍꯥꯎꯗꯤ ꯄꯨꯝꯅꯃꯛ ꯄꯨꯔꯛꯇꯨꯅ ꯒꯣꯄꯥꯜꯒꯤ ꯊꯣꯡꯖꯤꯟ ꯃꯃꯥꯡꯗ ꯂꯣꯏꯅ ꯆꯩꯈꯥꯏꯗꯨꯅ ꯊꯝꯂꯝꯂꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯀꯨꯝꯍꯩ ꯌꯦꯡꯒꯗꯕꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯇꯤꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯅꯟꯗꯤꯗꯤ ꯀꯞꯂꯤ ꯇꯧꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯁꯨꯝꯆꯤꯠ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯅꯗꯤ "ꯅꯪꯗꯤ ꯁ꯭ꯀꯨꯜ ꯆꯠꯅꯅꯕ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯂꯕꯅꯤꯅ ꯁꯨꯝꯆꯤꯠ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯔꯨꯕ ꯍꯧꯅꯗꯦ, ꯑꯩ ꯑꯣꯏꯅ ꯇꯧꯔꯒꯦ" ꯍꯥꯏꯗꯨꯅ ꯒꯣꯄꯥꯜꯒꯤ ꯃꯃꯥꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯣꯡꯖꯤꯟ ꯃꯃꯥꯡꯗ ꯇꯥꯔꯤꯕ ꯐꯠꯇ ꯍꯥꯎꯗꯤꯁꯤꯡ ꯑꯗꯨ ꯈꯣꯝꯒꯠꯇꯨꯅ "ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯁꯤꯡ ꯑꯗꯨꯗ ꯄꯤꯔꯤ, ꯃꯁꯤꯅ ꯅꯈꯣꯏ ꯏꯃꯨꯡꯗꯒꯤ ꯄꯨꯊꯣꯔꯛꯄ ꯐꯠꯇ ꯍꯥꯎꯗꯤ ꯅꯠꯇꯕ꯭ꯔꯥ? ꯅꯁꯥꯒꯤ ꯄꯣꯠꯇꯤ ꯅꯌꯨꯝꯗ ꯊꯝꯃꯨ" ꯍꯥꯏꯗꯨꯅ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯐꯠꯇ ꯍꯥꯎꯗꯤꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯒꯣꯄꯥꯜꯒꯤ ꯃꯃꯥꯅ ꯇꯥꯟꯅꯗꯨꯅ ꯃꯈꯣꯏꯗ ꯄꯤꯁꯤꯜꯂꯤ꯫ ꯑꯅꯟꯗꯤꯗꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯨꯅ ꯃꯃꯥꯕꯨ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯍꯥꯏꯗꯨꯅ ꯀꯧꯁꯤꯟꯗꯨꯅ ꯀꯞꯆꯔꯤ꯫ ꯑꯗꯨꯕꯨ ꯒꯣꯄꯥꯜꯒꯤ ꯃꯃꯥꯅꯗꯤ ꯏꯃꯨꯡꯗꯒꯤ ꯁꯨꯝꯆꯤꯠ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯁꯤꯠꯇꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯐꯤꯚꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯅꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯅꯟꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ ꯌꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯃꯨꯡꯖꯥꯅꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯁ꯭ꯀꯨꯜ ꯒꯦꯠ ꯌꯧꯔꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯃꯍꯥꯛꯄꯨ ꯊꯠꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯊꯠꯂꯝꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯅꯟꯗꯤꯗ ꯑꯊꯤꯕ ꯋꯥꯍꯩꯒ ꯂꯣꯏꯅꯅ ꯆꯩꯔꯗꯨꯅ ꯍꯥꯏꯔꯤ, "ꯅꯪꯒꯤ ꯅꯇꯧ ꯇꯝꯗꯨꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯡ ꯑꯁꯤꯁꯨ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯒꯦ ꯈꯜꯂꯤꯕ꯭ꯔꯥ? ꯑꯅꯟꯗꯤꯒꯨꯝꯕꯤ ꯙꯔꯃ ꯅꯤꯇꯤ ꯅꯤꯌꯣꯝ ꯈꯪꯗꯕꯤ ꯃꯁꯥꯒꯤ ꯏꯖꯠ ꯌꯥꯎꯖꯗꯕꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗꯤ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯐꯨꯒꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯎꯁꯤꯜꯂꯛꯈꯤ꯫ ꯑꯅꯟꯗꯤꯁꯨ ꯑꯊꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕ ꯉꯝꯗꯗꯨꯅ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯗꯨꯅ ꯈꯥꯡꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯅꯟꯗꯤꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯇꯨꯀꯠꯆꯅ ꯇꯤꯟ ꯁꯤꯠꯅꯔꯤ꯫ ꯑꯅꯟꯗꯤꯁꯨ ꯃꯊ꯭ꯋꯥꯏꯇꯕꯨ ꯍꯤꯡꯂꯕꯗꯤ ꯍꯥꯏꯗꯨꯅ ꯁ꯭ꯀꯨꯜꯒꯤ ꯒꯦꯠ ꯑꯗꯨꯗꯒꯤ ꯀ꯭ꯂꯥꯁ ꯃꯅꯨꯡ ꯌꯧꯅꯅꯕ ꯃꯥꯒꯤ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯁ꯭ꯀꯨꯜꯒꯤ ꯒꯦꯠ ꯃꯃꯥꯡꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅꯗꯤ ꯑꯅꯟꯗꯤꯅ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯕꯁꯨ ꯑꯅꯟꯗꯤꯕꯨ ꯆꯩꯔꯗꯨꯅ ꯑꯊꯤꯕ ꯋꯥꯍꯩ ꯀꯌా ꯑꯃꯅ ꯃꯥꯕꯨ ꯆꯩꯕ ꯂꯥꯎꯕ ꯈꯣꯡꯕꯗꯤ ꯂꯦꯞꯇ꯭ꯔꯤ꯫ ꯑꯅꯟꯗꯤ ꯃꯌꯨꯝꯗ ꯎꯔꯛꯂꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯁ꯭ꯀꯨꯜꯒꯤ ꯒꯦꯠꯇ ꯊꯦꯡꯅꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯗꯨꯛ ꯅꯨꯡꯁꯤꯗ꯭ꯔꯤꯕ ꯃꯥꯕꯨ ꯑꯊꯤꯕ ꯋꯥꯍꯩ ꯋꯥꯇꯥꯅ ꯆꯩꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯈꯟꯊꯔꯨꯕ ꯃꯇꯝꯗ ꯑꯅꯟꯗꯤ ꯃꯁꯥꯗ ꯀꯤꯖꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯀ꯭ꯂꯥꯁꯔꯨꯝ ꯃꯅꯨꯡꯗ ꯊꯥꯔꯤꯕ ꯕꯦꯟꯆ ꯑꯗꯨꯗ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯏꯪꯂꯤꯁ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯇꯨꯅ ꯑꯅꯟꯗꯤꯅ ꯐꯝꯂꯤꯕ ꯕꯦꯟꯆ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯑꯅꯟꯗꯤꯕꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯏꯟꯊꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯅꯣꯛꯁꯤꯟꯃꯤꯟꯅꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤ, "ꯅꯪꯗꯤ ꯂꯩꯕꯥꯛ ꯃꯈꯥꯗ ꯐꯝꯒꯗꯕꯅꯤ, ꯕꯦꯟꯆꯇ ꯐꯝꯕ ꯌꯥꯗꯦ." ꯍꯥꯟꯅꯗꯤ ꯑꯅꯟꯗꯤ ꯃꯉꯣꯟꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯂꯛꯅꯔꯕꯁꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯅꯟꯗꯤ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯂꯩꯕꯥꯛ ꯃꯈꯥꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯏꯟꯊꯔꯛꯂꯤꯕꯤ ꯅꯨꯄꯤꯗꯨꯗ ꯍꯪꯂꯤ, "ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯩꯕꯨ ꯏꯟꯊꯔꯤꯕꯅꯣ?" ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯀꯔꯦꯝꯅꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯅꯟꯗꯤꯅꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯥꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯆꯤꯡꯊꯣꯛꯀꯦ ꯍꯥꯏꯅ ꯍꯣꯠꯅꯔꯨꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯅꯟꯗꯤ ꯑꯃꯗꯤ ꯏꯪꯂꯤꯁ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯃꯨꯛꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯃꯅ ꯑꯃꯕꯨ ꯕꯦꯟꯆꯇꯒꯤ ꯏꯟꯊꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯤꯁ ꯃꯦꯁꯤꯁꯨ ꯀꯥ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯅꯟꯗꯤꯕꯨ ꯅꯥꯀꯟꯗ ꯆꯤꯡꯊꯣꯛꯂꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯤ, "ꯑꯅꯟꯗꯤ, ꯁꯨꯃꯥꯏꯅ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ?" ꯑꯅꯟꯗꯤꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯍꯧꯗꯕꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯁꯥꯗ ꯅꯤꯡꯉꯝꯗꯕ ꯈꯔꯗꯤ ꯐꯥꯎꯖꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯤꯁ ꯃꯦꯁꯤꯅ ꯒꯣꯄꯥꯜꯕꯨ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯎꯄꯥꯏ ꯂꯩꯖꯗꯅ ꯍꯥꯏꯔꯛꯏ, ꯑꯅꯟꯗꯤꯒ ꯀ꯭ꯂꯥꯁꯇ ꯈꯟꯅꯔꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥꯗꯣ ꯏꯟꯗꯤꯌꯥꯒꯤ ꯚꯥꯏꯁꯔꯣꯏꯒꯤ ꯃꯃꯥꯟꯅꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯅꯟꯗꯤꯕꯨ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯝꯍꯟꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯛꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯑꯅꯟꯗꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏꯗꯣꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯍꯥꯏꯔꯒꯗꯤ ꯕꯣꯝꯕꯦꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯅꯟꯗꯤꯕꯨ ꯃꯤꯡ ꯆꯜꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯔꯤꯀꯃꯦꯟꯗꯦꯁꯟ ꯂꯦꯇꯔ ꯑꯃ ꯏꯕꯗꯤ ꯌꯥꯅꯤ꯫ ꯒꯣꯄꯥꯜꯅ ꯌꯥꯝꯅ ꯊꯃꯣꯏ ꯀꯥꯏꯅ ꯈꯨꯝꯂꯛꯏ, "ꯕꯣꯝꯕꯦꯗ ꯆꯠꯂꯕꯁꯨ, ꯀꯣꯂꯥꯄꯨꯔꯗ ꯆꯠꯂꯕꯁꯨ, ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯆꯠꯄ ꯇꯥꯔꯕꯁꯨ, ꯃꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯣꯟꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯒꯥꯗ ꯂꯩꯖꯔꯕꯁꯨ, ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇꯅꯤ, ꯆꯞ ꯃꯥꯟꯅꯩ꯫ ꯙꯔꯃ, ꯆꯠꯅꯕꯤꯒꯤ ꯃꯤꯡꯗ ꯁꯤ ꯇꯧꯕ ꯌꯥꯏ, ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯄꯪꯈꯥꯏꯗ ꯈꯥꯏꯗꯣꯛꯇꯨꯅ ꯑꯊꯤꯡꯕ ꯉꯥꯛꯇ ꯊꯝꯂꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯈꯪꯂꯦ, ꯑꯅꯟꯗꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯝꯇꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕ, ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯤꯕ ꯉꯝꯂꯔꯣꯏ." ꯑꯁꯨꯝꯅ ꯅꯤꯡꯕ ꯀꯥꯏꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯃꯤꯁ ꯃꯦꯁꯤꯕꯨ ꯃꯇꯝ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯑꯅꯟꯗꯤꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯂꯝꯂꯒ ꯒꯣꯄꯥꯜꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯤꯡꯕ ꯀꯥꯏꯅ ꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯒꯣꯄꯥꯜ ꯑꯅꯧꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯤꯁ ꯃꯦꯁꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯪꯂꯛꯏ, "ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯕꯗꯤ ꯑꯅꯟꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯈꯥ ꯇꯥꯅ ꯇꯝꯊꯕ ꯐꯪꯒꯗ꯭ꯔꯥ? ꯃꯥꯕꯨ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯅꯅꯕ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯉꯝꯒꯗ꯭ꯔꯥ? ꯑꯊꯤꯡꯕ ꯂꯩꯔꯣꯏꯗ꯭ꯔꯥ?" ꯃꯤꯁ ꯃꯦꯁꯤꯅ ꯍꯥꯏꯔꯛꯏ, "ꯑꯊꯤꯡꯕꯕꯨꯗꯤ ꯂꯩꯔꯣꯏ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯅꯟꯗꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯑꯦꯖꯨꯀꯦꯁꯟꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯥꯟꯅ ꯍꯣꯠꯅꯈꯤꯁꯤ꯫
ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯄ꯭ꯔꯥꯏꯃꯥꯔꯤ एजुकेशन ꯂꯣꯏꯁꯤꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯤꯛ ꯇꯝꯊꯔꯕꯁꯨ ꯑꯅꯟꯗꯤꯅ ꯗꯣꯛꯇꯔ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯇꯤ ꯌꯥꯝꯅ ꯊꯤꯅ ꯅꯦꯝꯃꯤ ꯃꯁꯤ ꯇꯥꯔꯕ ꯃꯇꯝꯗꯅ ꯒꯣꯄꯥꯜꯅ ꯃꯁꯥꯗ ꯑꯆꯦꯠꯄ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯃꯤꯁ ꯃꯦꯁꯤꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯕꯁꯨ ꯑꯅꯟꯗꯤꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯗꯣꯛꯇꯔ ꯑꯣꯏꯒꯅꯤ ꯑꯆꯦꯠꯄ ꯋꯥꯈꯜꯂꯣꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯒꯣꯄꯥꯜꯁꯨ ꯁ꯭ꯀꯨꯜꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯅꯟꯗꯤꯅ ꯗꯣꯛꯇꯔ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤꯁꯤꯒꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅꯁꯨ ꯃꯊꯥ ꯁꯥꯔꯝꯃꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕ ꯑꯁꯤꯗ ꯊꯤꯡꯂꯛꯀꯗꯧꯔꯤꯕ ꯑꯊꯤꯡꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯈꯜꯂꯨꯕꯗꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯖꯔꯤ ꯒꯣꯄꯥꯜꯅ ꯃꯊꯥ ꯁꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯅ ꯂꯝꯕꯤꯗ ꯊꯦꯡꯅꯔꯕ ꯕ꯭ꯔꯥꯍꯃꯟꯁꯤꯡꯅ ꯃꯥꯕꯨ ꯎꯕ ꯃꯇꯝꯗ ꯃꯥꯡꯉꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯏꯁꯤꯡ ꯐꯥꯎꯕ ꯆꯥꯏꯁꯤꯜꯂꯛꯈꯤ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯙꯥꯟ ꯑꯃꯗꯤ ꯀꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯂꯒ ꯇꯧꯔꯨꯆꯣ ꯃꯐꯝ ꯑꯁꯤꯗꯗꯤ ꯌꯥꯔꯣꯏ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯒꯣꯄꯥꯜ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯎꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯃꯈꯩ ꯈꯜꯂꯨꯔꯕ ꯃꯇꯨꯡꯗ ꯆꯔꯆꯀꯤ ꯐꯥꯗꯔ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯒꯣꯄꯥꯜ ꯑꯃꯗꯤ ꯑꯅꯟꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯊꯦꯡꯅꯔꯤꯕ ꯁꯃꯁ꯭ꯌꯥ ꯈꯨꯗꯤꯡꯃꯛ ꯐꯥꯗꯔꯗ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯐꯥꯗꯔꯅ ꯑꯃꯨꯛ ꯒꯣꯄꯥꯜꯗ ꯍꯪꯂꯛꯏ ꯒꯣꯄꯥꯜ ꯅꯪꯅꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯑꯃꯦꯔꯤꯀꯥꯗ ꯆꯠꯀꯦ ꯍꯥꯏꯅ ꯂꯦꯞꯂꯕꯗꯤ ꯃꯤꯁꯇꯔ ꯋꯥꯏꯜꯗꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯆꯤꯊꯤ ꯑꯃ ꯏꯔꯣ ꯃꯍꯥꯛꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯡꯕꯤꯕ ꯉꯝꯒꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯅꯟꯗꯤꯅ ꯃꯤꯁꯇꯔ ꯋꯥꯏꯜꯗꯔꯗ ꯃꯈꯣꯏꯅ ꯑꯃꯦꯔꯤꯀꯥꯗ ꯂꯩꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯤꯛ ꯇꯝꯊꯕ ꯌꯥꯅꯅꯕ ꯃꯈꯣꯏꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯋꯥꯏꯜꯗꯔꯗ ꯆꯤꯊꯤ ꯑꯃ ꯏꯔꯝꯃꯤ ꯑꯗꯨꯕꯨ ꯆꯤꯊꯤꯗꯨ ꯏꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗꯅ ꯑꯅꯟꯗꯤꯅ ꯒꯣꯄꯥꯜꯗ ꯍꯪꯂꯛꯏ ꯃꯤꯁꯇꯔ ꯋꯥꯏꯜꯗꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯒꯣꯄꯥꯜꯅ ꯍꯥꯏꯔꯛꯏ ꯋꯥꯏꯜꯗꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯃꯦꯔꯤꯀꯥꯒꯤ ꯆꯔꯆ ꯑꯃꯗ ꯂꯩꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯤꯁꯅꯔꯤ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯔꯆꯀꯤ ꯐꯥꯗꯔ ꯑꯁꯤꯒ ꯃꯤꯁꯇꯔ ꯋꯥꯏꯜꯗꯔ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯃꯁ꯭ꯌꯥꯁꯤꯡ ꯑꯁꯤ ꯎꯕꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯥꯗꯔꯅ ꯅꯪꯅ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯤꯛ ꯇꯝꯊꯕ ꯌꯥꯅꯅꯕ ꯗꯣꯛꯇꯔ ꯇꯝꯕ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯔꯨꯞ ꯋꯥꯏꯜꯗꯔꯗ ꯆꯤꯊꯤ ꯏꯌꯨ ꯍꯥꯏꯅ ꯇꯥꯛꯂꯛꯄꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯒꯣꯄꯥꯜꯅ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯊꯗꯨꯅ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯥꯅ ꯇꯝꯊꯕ ꯍꯥꯏꯕꯁꯦ ꯈꯨꯗꯣꯡ ꯌꯥꯝꯅ ꯆꯥꯔꯣꯏꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒ ꯑꯃꯦꯔꯤꯀꯥꯗ ꯅꯪꯅ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯔꯣ ꯑꯗꯨꯒ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯑꯐꯪꯕ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯗꯨꯅ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯗꯣꯛꯇꯔ ꯑꯗꯨ ꯑꯣꯏꯅꯅꯕ ꯍꯣꯠꯅꯔꯨꯔꯁꯤ ꯒꯣꯄꯥꯜꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯕ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯆꯔꯆꯀꯤ ꯐꯥꯗꯔꯅꯁꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯋꯥꯏꯜꯗꯔꯗ ꯏꯕꯥꯅꯤꯒꯤ ꯃꯔꯝꯗ ꯆꯤꯊꯤ ꯑꯃ ꯏꯗꯨꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯪꯍꯟꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯤꯕ ꯃꯤꯁꯇꯔ ꯋꯥꯏꯜꯗꯔꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯃꯦꯔꯤꯀꯥꯗ ꯂꯥꯛꯂꯣ ꯍꯦꯛ ꯀꯧꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯗꯕꯅꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯊꯥꯏꯅꯒꯤ ꯑꯔꯤꯕ ꯆꯠꯅꯕꯤꯗ ꯕꯦꯖ ꯇꯧꯕ ꯆꯠꯅ ꯂꯣꯟꯆꯠꯁꯤꯡ ꯑꯁꯤꯗ ꯄꯦꯟꯖꯗꯕꯗꯒꯤ ꯂꯩꯕꯥꯛ ꯊꯥꯗꯣꯛꯀꯦ ꯍꯥꯏꯅ ꯃꯆꯤꯟꯗ ꯍꯥꯏꯖꯔꯕꯁꯨ ꯂꯩꯕꯥꯛ ꯊꯥꯗꯣꯛꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯖꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯣꯛꯅꯐꯝ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯥꯟꯅꯖꯔꯛꯄ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯆꯠꯂꯨꯒꯅꯤ ꯈꯜꯂꯨꯕ ꯃꯇꯝꯗꯅ ꯃꯊ꯭ꯋꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯖꯗꯕ ꯄꯨꯝꯅꯃꯛ ꯅꯥꯀꯣꯏꯅꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯒꯣꯄꯥꯜꯅ ꯍꯥꯏꯔꯛꯏ ꯅꯪꯅꯕꯨ ꯗꯥꯛꯇꯔ ꯑꯣꯏꯕ ꯐꯪꯒꯅꯤ ꯍꯥꯏꯔꯕꯗꯤ ꯂꯟꯗꯟ ꯑꯣꯏꯔꯣ ꯑꯃꯦꯔꯤꯀꯥ ꯑꯣꯏꯔꯣ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯑꯃꯗ ꯑꯣꯏꯔꯕꯁꯨ ꯍꯦꯛꯇ ꯆꯠꯀꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯒꯣꯄꯥꯜꯅ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯇꯧꯒꯗꯕ ꯊꯕꯛ ꯑꯃꯗꯤ ꯂꯩꯔꯤ ꯑꯅꯟꯗꯤꯅ ꯍꯪꯂꯛꯏ ꯀꯔꯤ ꯊꯕꯛꯅꯣ ꯒꯣꯄꯥꯜꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯂꯥꯏꯅꯤꯡ ꯆꯠꯄ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯑꯃꯦꯔꯤꯀꯥꯗ ꯂꯩꯅꯅꯕ ꯑꯃꯗꯤ ꯅꯪꯅ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯤꯛ ꯇꯝꯊꯅꯅꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯆꯔꯆꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯣꯏꯅꯃꯛ ꯁꯤꯟꯕꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯁꯤꯗ ꯒꯣꯄꯥꯜꯒꯤ ꯃꯃꯥꯅ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯉꯁꯤꯒꯤ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯏꯃꯨꯡꯒꯤ ꯑꯍꯜ ꯈꯨꯗꯤꯡꯃꯛ ꯃꯈꯨꯠꯇ ꯃꯩꯔꯥ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯀ꯭ꯔꯤꯁꯅꯕꯨ ꯀꯧꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯀ꯭ꯔꯤꯁꯅꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯠꯂꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯃꯌꯥꯝ ꯑꯃꯁꯨ ꯃꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯒꯣꯄꯥꯜ ꯔꯥꯎ ꯍꯥꯏꯅ ꯀꯧꯔꯛꯈꯤ ꯒꯣꯄꯥꯜꯁꯨ ꯃꯈꯨꯠꯇ ꯃꯩꯔꯥ ꯑꯃ ꯄꯥꯏꯗꯨꯅ ꯃꯥꯕꯨ ꯀꯧꯔꯛꯂꯤꯕ ꯃꯥꯏꯀꯩꯗꯨꯗ ꯍꯥꯊꯨ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕ ꯃꯆꯥꯅꯨꯄꯥ ꯀ꯭ꯔꯤꯁꯅꯅ ꯌꯥꯝꯅ ꯀꯤꯖꯕ ꯈꯣꯟꯖꯦꯜꯗ ꯕꯕꯥ ꯍꯥꯏꯅ ꯀꯧꯔꯛꯈꯤꯕ ꯑꯗꯨ ꯇꯥꯔꯛꯈꯤ ꯒꯣꯄꯥꯜ ꯃꯆꯥꯅꯨꯄꯥꯅ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯝꯅ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯃꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯒꯣꯄꯥꯜꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯅꯁꯨ ꯕꯕꯥ ꯀꯧꯗꯨꯅ ꯀꯞꯂꯤꯕ ꯑꯗꯨ ꯇꯥꯔꯛꯈꯤ ꯒꯣꯄꯥꯜꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯨꯕ ꯃꯇꯝꯗꯗꯤ ꯀ꯭ꯔꯤꯁꯅꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯃꯣꯠꯄ ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯎ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯂꯦ ꯃꯁꯤꯗꯁꯨ ꯅꯠꯇꯦ ꯀ꯭ꯔꯤꯁꯅꯒꯤ ꯃꯁꯥ ꯄꯨꯝꯕ ꯁꯤꯟꯕ ꯊꯨꯡꯕ ꯃꯈꯩ ꯑꯃꯣꯠꯄ ꯐꯠꯇ ꯍꯥꯎꯗꯤ ꯄꯨꯝꯅꯃꯛꯁꯨ ꯇꯩꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯂꯦ ꯒꯣꯄꯥꯜ ꯃꯆꯥꯅꯨꯄꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯑꯀꯤꯕꯅ ꯍꯦꯟꯈꯤꯗꯨꯅ ꯈꯣꯟꯖꯦꯜ ꯅꯦꯛꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯆꯥꯕꯨ ꯄꯨꯜꯂꯤꯕꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯗꯨꯅ ꯀꯞꯂꯤꯕ ꯃꯆꯥꯅꯨꯄꯥꯕꯨ ꯊꯦꯝꯕꯤꯔꯤ ꯑꯃꯣꯠꯄ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯄꯨꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥꯕꯨ ꯏꯃꯨꯡꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯁꯤꯟꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯒꯣꯄꯥꯜ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯐꯥꯎꯗꯕ ꯃꯈꯩ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨꯛ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯁꯣꯡ ꯐꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ
ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯒꯣꯄꯥꯜꯗ ꯍꯧꯖꯤꯛꯁꯨ ꯗꯝꯀꯥ ꯇꯧꯔꯗꯨꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯔꯕꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯈꯤꯅꯤ ꯉꯁꯤꯒꯤꯁꯤꯅ ꯑꯍꯥꯟꯕꯅꯤ ꯒꯣꯄꯥꯜꯒꯤ ꯁꯥꯎꯒꯟꯕ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕ ꯃꯇꯧ ꯑꯗꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯉꯁꯤꯁꯨ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯁꯣꯏꯗꯅꯃꯛꯀꯤ ꯈꯟꯅꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯒꯣꯄꯥꯜ ꯃꯌꯥꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨꯗ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯈꯤꯗꯦ ꯁꯨꯞꯅꯇꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯩꯔꯕ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄ ꯑꯗꯨꯗ ꯃꯈꯣꯏꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯗ ꯒꯣꯄꯥꯜꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯀꯥꯏꯈꯤ ꯅꯤꯡꯕ ꯀꯥꯏꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯒꯣꯄꯥꯜꯔꯥꯎ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯗꯤ ꯃꯃꯥ ꯄꯨꯗꯨꯅ ꯑꯆꯦꯠꯄ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯔꯆ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯒꯣꯄꯥꯜꯒꯤ ꯃꯇꯨꯡꯗꯅ ꯒꯣꯄꯥꯜꯕꯨ ꯅꯨꯡꯁꯤꯕꯤꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯒꯣꯄꯥꯜ ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯐꯤꯔꯦꯞ ꯑꯗꯨ ꯑꯃꯨꯛꯇꯪ ꯍꯣꯡꯗꯣꯛꯈꯣ ꯍꯧꯅꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯒꯣꯄꯥꯜꯕꯨ ꯍꯟꯅ ꯍꯟꯅ ꯈꯥꯝꯖꯔꯤ ꯑꯗꯨꯕꯨ ꯒꯣꯄꯥꯜꯅꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯦꯡꯅꯈꯤꯕ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯃꯣꯏ ꯀꯥꯏꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯐꯤꯔꯦꯞ ꯑꯗꯨꯗꯤ ꯍꯣꯡꯈꯤꯗꯦ ꯍꯥꯟꯅꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯑꯣꯏ ꯑꯃ ꯑꯅꯤꯅ ꯃꯥꯕꯨ ꯈꯥꯝꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯍꯧꯅ ꯊꯣꯛꯂꯛꯇꯨꯅ ꯒꯣꯄꯥꯜꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯌꯥꯅꯤꯡꯗꯦ ꯑꯂꯥꯟꯕ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯈꯣꯜꯂꯥꯎ ꯑꯃꯒ ꯂꯥꯎꯗꯨꯅ ꯒꯣꯄꯥꯜꯕꯨ ꯆꯠꯈꯤꯅꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯒꯣꯄꯥꯜꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯍꯣꯡꯈꯤꯗ꯭ꯔꯦ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯔꯆ ꯌꯧꯁꯤꯜꯂꯛꯈꯤ ꯒꯣꯄꯥꯜꯅ ꯑꯅꯟꯗꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯔꯆꯇ ꯆꯪꯅꯅꯕ ꯆꯤꯡꯗꯨꯅ ꯄꯨꯁꯤꯜꯂꯛꯈꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯒꯣꯄꯥꯜꯒꯤ ꯃꯃꯥꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯑꯁꯥꯎꯕꯅ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯂꯕꯁꯨ ꯃꯥꯡꯖꯔꯒꯦ ꯑꯗꯨꯕꯨ ꯑꯩꯅ ꯄꯣꯛꯄꯗꯒꯤ ꯂꯣꯏꯅꯖꯔꯛꯂꯕ ꯑꯩꯒꯤ ꯙꯔꯃ ꯑꯁꯤꯗꯤ ꯍꯣꯡꯗꯣꯛꯄꯗꯣ ꯉꯝꯖꯔꯣꯏ ꯑꯅꯟꯗꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯁꯥꯅꯁꯨ ꯌꯥꯖꯅꯤꯡꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅꯗꯤ ꯆꯠꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯒꯣꯄꯥꯜꯅ ꯑꯅꯟꯗꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯒ ꯆꯔꯆꯀꯤ ꯐꯥꯗꯔ ꯃꯃꯥꯡꯗ ꯂꯦꯞꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯕꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯂꯥꯏꯅꯤꯡ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯣ ꯑꯩꯅ ꯑꯜꯕꯔꯠ ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯁꯤ ꯂꯧꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨꯅ ꯑꯥꯔꯊꯔ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯕꯨꯅ ꯚꯤꯛꯇꯣꯔꯤꯌꯥ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯂꯧꯔꯒꯦ ꯑꯅꯟꯗꯤꯗꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯐꯤꯔꯦꯞ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯁꯨ ꯉꯝꯖꯗ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯆꯕꯁꯨ ꯉꯝꯗ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯃꯄꯤ ꯆꯦꯟꯊꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯐꯥꯗꯔꯅ ꯃꯈꯣꯏꯒꯤ ꯊꯧꯔꯝ ꯑꯗꯨ ꯍꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯅꯟꯗꯤꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯁꯤꯖꯔꯤꯕ ꯃꯅꯥꯗ ꯆꯤꯜꯂꯤꯕ ꯁꯅꯥ ꯅꯥꯇꯣꯟꯗ ꯁꯤꯔꯤꯕ ꯂꯩꯇꯦꯡ ꯑꯃꯗꯤ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯈꯨꯖꯤ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯎ ꯍꯥꯏꯔꯛꯈꯤ ꯑꯅꯟꯗꯤꯗꯤ ꯂꯧꯊꯣꯛꯅꯤꯡꯂꯝꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯧꯊꯣꯛꯎ ꯍꯥꯏꯔꯛꯄꯗꯒꯤ ꯑꯅꯟꯗꯤꯁꯨ ꯌꯥꯅꯤꯡꯗ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄ ꯃꯈꯩ ꯈꯨꯖꯤꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯐꯥꯗꯔꯗꯨꯗ ꯄꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯐꯥꯗꯔꯅ ꯅꯪꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯃꯪꯒꯜ ꯁꯨꯇ꯭ꯔ ꯑꯗꯨꯁꯨ ꯂꯧꯊꯣꯛꯎ ꯍꯥꯏꯔꯛꯈꯤ ꯒꯣꯄꯥꯜꯅꯁꯨ ꯑꯅꯟꯗꯤꯗ ꯃꯪꯒꯜ ꯁꯨꯇ꯭ꯔ ꯑꯗꯨ ꯂꯧꯊꯣꯛꯎ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯪꯒꯜ ꯁꯨꯇ꯭ꯔ ꯑꯁꯤꯗꯤ ꯑꯅꯟꯗꯤꯅ ꯀꯝꯗꯧꯅꯕ ꯂꯧꯊꯣꯛꯄ ꯉꯝꯂꯨꯒꯅꯤ ꯃꯥꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯃꯪꯒꯜ ꯁꯨꯇ꯭ꯔ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯉꯛꯁꯝꯗ ꯁꯤꯕꯤꯈꯤꯕ ꯃꯪꯒꯜ ꯁꯨꯇ꯭ꯔꯅꯤ ꯃꯥꯒꯤ ꯅꯨꯄꯥꯃꯛꯅꯤ ꯈꯟꯗꯨꯅ ꯆꯦꯛꯁꯤꯟꯅ ꯂꯣꯟꯅ ꯊꯝꯖꯔꯤꯕ ꯃꯪꯒꯜ ꯁꯨꯇ꯭ꯔ ꯑꯁꯤꯕꯨ ꯃꯤꯅ ꯂꯧꯊꯣꯛꯎ ꯍꯥꯏꯔꯒ ꯍꯦꯛꯇ ꯂꯧꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯑꯅꯟꯗꯤ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯂꯧꯊꯣꯛꯄ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯒꯣꯄꯥꯜꯗ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯂꯛꯏ ꯒꯣꯄꯥꯜꯁꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯧꯊꯣꯛꯑꯗꯤ ꯂꯧꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ ꯑꯗꯨꯕꯨ ꯑꯅꯟꯗꯤꯁꯨ ꯍꯟꯕ ꯂꯩꯇꯦ ꯂꯧꯊꯣꯛꯄ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯅꯟꯗꯤꯅ ꯀꯞꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯃꯪꯒꯜ ꯁꯨꯇ꯭ꯔ ꯑꯁꯤ ꯃꯇꯝ ꯈꯔ ꯈꯛꯇꯪꯒꯤ ꯑꯣꯏꯔꯕꯁꯨ ꯂꯧꯊꯣꯛꯄ ꯉꯝꯂꯣꯏ ꯑꯩꯅ ꯗꯣꯛꯇꯔ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯃꯜ ꯑꯣꯏꯅ ꯑꯩꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯃꯪꯒꯜ ꯁꯨꯇ꯭ꯔ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯄꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯗꯣꯛꯇꯔꯒ ꯑꯃꯠꯇ ꯑꯣꯏꯖꯅꯤꯡꯗ꯭ꯔꯦ ꯗꯣꯛꯇꯔ ꯑꯣꯏꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯇꯨꯅ ꯅꯤꯡꯕ ꯀꯥꯏꯅ ꯍꯥꯏꯖꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯅꯟꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯉꯣꯟꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯤꯕꯤꯈꯤꯕ ꯃꯪꯒꯜ ꯁꯨꯇ꯭ꯔ ꯑꯗꯨꯒꯤꯗꯃꯛꯇ ꯃꯥꯅ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯗꯥꯛꯇꯔ ꯑꯣꯏꯒꯦ ꯍꯥꯏꯅ ꯃꯪꯖꯔꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯍꯨꯟꯗꯣꯛꯑꯝꯃꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯞꯇꯨꯅ ꯆꯦꯟꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯅꯟꯗꯤ ꯃꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯀꯥ ꯃꯅꯨꯡꯗ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯒꯣꯄꯥꯜꯅꯁꯨ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯊꯤꯜꯂꯗꯨꯅ ꯑꯅꯟꯗꯤꯕꯨ ꯊꯣꯡ ꯍꯥꯡꯗꯣꯛꯑꯣ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯋꯥꯏꯜꯗꯔꯗ ꯆꯤꯊꯤ ꯏꯕ ꯃꯇꯝꯗ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯑꯃꯦꯔꯤꯀꯥꯗ ꯆꯠꯇꯨꯅ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯇꯝꯕ ꯑꯃꯗꯤ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯙꯔꯃꯁꯦ ꯍꯤꯟꯗꯨꯗꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟꯗ ꯑꯣꯟꯗꯕ ꯌꯥꯔꯣꯏ ꯇꯟꯖꯥ ꯑꯁꯤꯗ ꯑꯅꯟꯗꯤꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯆꯠꯅꯕꯤ ꯍꯧꯅ ꯂꯣꯟꯆꯠꯄꯨ ꯏꯖꯠ ꯇꯧꯕꯤꯗꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯩꯁꯨ ꯆꯠꯄ ꯉꯝꯃꯣꯏ ꯑꯗꯨꯒꯨꯝꯂꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯠꯁꯨ ꯆꯠꯅꯤꯡꯗꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯖꯔꯕꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯁꯣꯏꯗꯅꯃꯛꯀꯤ ꯗꯣꯛꯇꯔ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯗꯨꯅ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯤꯕꯗꯨ ꯏꯁꯥꯅ ꯌꯥꯅ ꯂꯧꯖꯔꯒꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯅꯟꯗꯤꯅ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯕ ꯃꯑꯣꯡꯗ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯁꯤꯡꯅꯗꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯗꯣꯛꯇꯔ ꯑꯣꯏꯔꯛꯄ ꯇꯥꯔꯕꯁꯨ ꯑꯩꯒꯤ ꯃꯤꯡ ꯗꯣꯛꯇꯔ ꯑꯅꯟꯗꯤꯕꯥꯏ ꯖꯣꯁꯤ ꯍꯥꯏꯅ ꯊꯣꯟꯒꯅꯤ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯡ ꯑꯃꯠꯇ ꯑꯣꯏꯔꯣꯏ
Gopal karino mana hajik tawgadaba nakal amadana magi nupi Anandina ma masagi oiba achetpa phirep amada chap yungna leptuna laikre aduga maikei amaromdana Gopal haujiksu mahaki nupi apamba mana mangjeriba manglan doctor haibado oihaningli oihananabasu kanna khanaba pamli adubu samaj asina makhoida thinglatliba makoibu maikei khudingna question duna thamliba singase kamdongna matomdana thingnagadawri matam kharagi matungdana Gopalbu Bus hairiba post office aduda amuk transfer tharakhi Gopal magi nupi angang imung manunggi miyu punamak puduna Bus hairiba mafam aduda chatki mafam aduda thabak taraba matung chahi amagi matungdana post master gi promotion phangki nongma Gopal office ta leiringi matamda magi mamingda America da leiriba Mr. Wilder gi mafamdagi chithi ma laki chithi du langtaknana hangdoktuna paruraba matungdari Gopal da amuk nahonona asha ma urakhi Mathangi sindana Gopal nungaiba pawdu tamnanabagidamagta mayumda harau halaklami aduga magi nupi Anandi bu koikau korami tanja sida imungi nupi ma tholoktuna hairei Anandidi masa nungaite haiduna hiphauribani Gopal su yamna pakachana Anandi gi manakta hathu chanaklami Anandidi masa nungaite haiduna phamungdi hiptuna lerami aduga phamungi mataidana Krishnana mamagi manakta phamduna mamabu wari paaduna tahalami Mapa lakpo uba matamda Krishnana mapabu chingthokladuna hairi imase tumthakhibada ngairibani haudokpiruranu masigi matungda Gopalna machanupada hairi America da lebe pukchel chawbi nupi amagi wari libige hairiba nupi si migi awabada mateng panganbi yamna thamoi chawbi pukchel chawbi nupi amani nongma nupi duna mahaki maya anaba amagidamakta doctor da laklami doctor gi office mamangda mahaki turn ngaina phamlingaida ka du da lebe journal khara lothokhtuna larik paduna lerami masi tarba matamdana Krishnadi nangidi larik pabagi matangda hairaklani ai chahorage haidur amuk chenthokre ngasaidagi masa ngamdaduna hiplibi Anandina hairai wari makhadi kamdoraba Gopalna wari makha samdarai nupiduna journal paba matamda journal adugi manungda yamna interesting oba nungaiba wari ama yauramki adubu nungaiba wari adudi akal athau saknaraba miyoi amattagi wari natte India da lebi nupi macha ama khaki wari ni nupi macha aduna samasi athingba punamak mayoknaduna doctor ama oinanaba honajariba punamak journal adugi article da loinamak yaurami adubu nupi macha aduna phana wana honajaba tarabasu mahakna hajik leiriba magi samaj adudadi mana doctor oiba haibsi mangda phaba oitholarodaba wafam amani haiba pukchel charabi nupi aduna su khangki punama asi khanglapa matamdana pukchel charabi nupi ado aduki matik shauki Pukchel charabi nupi dugi maming Mrs. Carpenter kawi Carpenter na doctor gi ka manungda pariba doctor oijaningbi nupi macha dugi wari do Anandi gi wari asini adubu Mrs. Carpenter su chamchamba nupi amani magi mafamla kashu thoido hendokpa shakti power leiba natte magi leijaba haibabu hangwa chena khara aduga kolom ama maramaduna Mrs. Carpenter na magi leijariba kolom amadi chena ahangba singadu sijenaduna India da leiribi nupi macha adugi damak mana mangjariba manglana do mangphauna nabagi damakta mafam aduda leiriba shakti pairaba Mr. Wilder haiba nupa aduda Mrs. Carpenter na Anandi gi damakta chithi ma thamoi sengna ijaki Mrs. Carpenter na irakiba chithi dugi matung inani asai Gopal na office ta leiringida magi mamingda Mr. Wilder gi mafamdagi chithi ma lakibado Gopalna mahakna purakliba chithi to loktoktuna Anandi da su yenghalami Anandi chithi do urba matamda magi anabaga pungkaw kawduna masada ingak ngakna langtaknaba wakhal ama phawjarakli masi urba matamdana Gopalna ma ingna tamna hairai aikoina matam amada Mr. Wilder haiba nupaduda thakiba nangna doctor oiningbagi manglana dugi warido Mr. Wilder haiba nupaduna su mafam aduda leiba journal kaya amada haptuna nangi wari khudima khabar da loinamak phongki Wilder na phonglapa nangi wari edo Mrs. Carpenter na parubadagi Mrs. Carpenter na nangbu asukki mati nungsijaba phawki maram aduna nangi mateng pangnanabagidamagta mahakna yamna kanna Mr. Wilder da haikibani Gopal amuksu magi nupi Anandi da nungsina yengladuna hairi nangna doctor oidaba yade haba nangi anam kanba adunara natragana ishona nangbu chanbibadagira ngasidi nangna mangjariba manglana do mangphawranabagi lambi amadi pibire masi matungdana amuk Gopal nupa oijarabasu mamitta mapi iracheladuna Anandi bu nungsina yengladuna amuksu hairakli nangna doctor tamba loiraga doctor gi degree paijuna amuk hana halakpa numit aduda aigi aroiba numit oirabasu aigi ifamda pendaba amata leiraroi numit aduda aina nangidamakta khwaidagi yamna chawthokjagani nangna doctor gi degree pujuna mafam sida halakpa matamda aikoida hojik mamit khana yengduna aikoina toriba thaba asi chumbra lanbra haduna hangliba miyam sing asida nangi degree du utuna makoina hojik hangliba wahang khudimakki pakhum matam aduda aina ikau pongna lauduna wahang khudingi pakhum pigani matam amada aikoina toriba thabakse phatte haduna aikoiba inthok phigiba sing aduda nangna purakliba degree du utuna aikoina tawkiba thabak sing adu afabara phattabara hangani Anandisu magi nupana mangonda pibiriba hanba leitraba thauna asina maram oiduna masada akiba amata phawroktabagum tori punsigi pandamada phangnanaba chatningli
Gopalna amu hairei aikhoi hojik Kolkata chattaba yararoi Kolkata nangi makha taba lairik tamtharaba matungda ngi doctor tamnanabagi damakta America da amu chatkadoribani masi matungdana Anandi amadi Gopal khusamnana chattuna punsigi pandamadu phangnanaba khonanaba ware puna laminari masi matungdana Gopal gi imung munung punamak Kolkata da amuk laklami matam masida Anandi amadi Mrs Carpenter makhoi ani amana amada chithi inaduna awa nungai punamak amana amada hainari Kolkata da laklaba matung matam kharagi matungda Bengal Medical College da Anandi gi su admission phanglami Anandi su mafam maduda lairik makha tamthaba horakhi adubu Anandi di anauba shahar Kolkata da lakpa matamda shahar aduda ihai hainaba faudri aduna ayamba matamda masa naaduna talai adubu matam khara Mrs Carpenter ga chithi thanaramlaba matungda ikhang khangudana Mrs Carpenter chithi halakhidre Mrs Carpenter na mateng pangbigani haibagi asada mafam masida yum hongduna laklaga America chananaba thaurang tawbusu haurabani aduga ikhang khangudana paw phauna khidaba asida Gopal su amu hana asa kairaga dra haduna masada pakhachaba leitapham khangdaba horakhi leitapham khangdaba asina maram oduna Gopal su mana office ta thabak tawbu matamda puning changba haibadu ngamkhide aduna soibadagi Gopal office ki maru oiba document khara thampham khangdana manghanki masigi damakta sarkar na mabu thabaktagi suspend tawki America chananaba paisa tungchingadaba matam asida Gopal gi thabak tatkhiba aduna maram oiraga imung munungi phibam su sokchilakhi Gopal su mana tawba yaba aphangwa thabak kochi thiba horakhi matam asi phawba Mrs Carpenter di Anandi da chithi amata halakhide adubu Anandi di hauji oiriba phibam sing adu maramda ningthi jana iduna Mrs Carpenter da chithi thabadi leptri Noma Anandina matwa yauna lairik paduna leninge tanja sida Gopal chithi ma puduna laklami aduga Anandi gi manakta yamna matha sana phamduna lerami Anandina su pakhachana hanglai kaidoba yaurabage Gopal su matwa yamna wajana Anandi da hanglai karigumba America da aigi thabak ki matangda yanadaba ama leibadagi aigi thabak phangrena khallasi adu eradi ai matam khara thengtharaga America da lakadoribani aduna ai yaudраbasu nangna tomda hana America da chatlamba ngamadra Anandisu masada chingnaba akiba amata uttana khumlai itomda oirabasu chatpa ngamgani Gopaldi magi nupigi pakhumse taba matamda ngakpada kham thengkre aduna yamna ngakchana hanglai nangna pandamasu phangnanabu khanaba matamda asuk yamna thauna leiribase kadaidagi thauna no Anandina nomi tawduna khumlai aigi thauna punamak nangna engonda pibibani haujiki matamasida mina mangda phawba mangba kinaba manglanama aina taibangda asengbagi oina tawgani hajuna punsi pandam thamnurabanina aisu punamak thengnaba tabani Pakomase taraba matamdana Gopal masada chingnaramba pakacharamba singado koklabagum mana puraliba chithido Anandida ul aduna hairi Mrs Carpenter na nangbu America da lao hajuna chithi tharaklabani America da chatnanaba sem saba haururo nangna hojik tamliba Bengal Medical College adudagi Women's Medical College of Pennsylvania haiba achauba institution aduda Mrs Carpenter na nangbu refer tawbiraklabani maram aduna Pennsylvania College ki entrance exam aduda nangna pass bu tawba ngamjarabadi college aduda ahongwa mamalda nangna doctor tamba yaragani masida sunate campus manungda nangi laifam safam oigadaba nasagi oiba ka masu college na nangonda pibirani Anandina muk chithidu yenglaga hairi nangi thabaki matangdadi kaimta palaktriba karigino nangi thabaki chapchabi ama khangdrabadi mafam aduda kamdona chatkani Gopal amuk khumlai hoi chumi nangna hairibado aigi thabak phangrabadi kamdona chaluni adubu nangi de admission phanglabani na nangdi chattaba yaroi nangna su haikibaduni nangna tonda chachaba ngamgani haiduna adubu Anandina su amuk onkhaladuna khumlai aina itomda hana chachaba ngamgani haibani aduga nangna karigumba aina chakhraba matungda America da laoidabu erabadi aisu chatpa talle chatningdre adubu Gopal nadi arembada mari marang tawduna leranu hairi Anandidi hauju phabo masa matomda hajari nang yaudravadi ai tomda mafam ajuda leiba ngamloi chatpasu ngamloi hairi handa mukti Gopal na khonjel wangna hairi Anandi aikhoi ani na kari wa haina kige kari phirep longna khibage khwaidagi maru oiriba wa do madu amuta ningsingo Anandi sakhangdaba lamaduda matomda chatpasu pamdri aduga makhoi punchida makhoina thamliba pandam adusu phangdingli aduga maikai amoromdana Gopal su magi nupibu khangna chanaba kanasu leitaba miram aduda matomda kamdongna thadolugani khalubada mathadi hamna sarami adubu kari upay bu leiribage mathangi sendana Gopalna Anandina America chappada sijinnanaba paisa langsinuna leiringe tanja sida magi mamasu makhutta upu machama paiduna laklami aduga Gopalda mana pairaliba upu du pirami Gopal upu du hangdoktuna yenglaba matamdadi upu du manungda matam amada magi nupi ahanna sijinnaramba sanan lupa ngakta yaurami Gopalna su yamna langtaknana hanglai kari maramgidamaktano aingonda sana lupa mayam piraklibase adubu Gopalgi mamanadi sana lupa singdo yonthokduna Anandina America da chatnana paisa sing langshiliba aduda yawhankhro hairi
ꯃꯃꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯃꯛꯅꯤ ꯈꯟꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯛꯄ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯃꯆꯥꯅꯨꯄꯤ ꯑꯃꯒꯤꯗꯃꯛꯇ ꯄꯨꯝꯅꯃꯛ ꯌꯣꯟꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯎꯔꯨꯕ ꯃꯇꯝꯗꯅ ꯑꯅꯟꯗꯤꯗꯤ ꯃꯌꯨꯝ ꯐꯥꯎꯕ ꯊꯥꯗꯣꯛꯑꯒ ꯆꯦꯟꯅꯤꯡꯕꯒꯤ ꯋꯥꯈꯜ ꯐꯥꯎꯔꯛꯈꯤ ꯃꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯦꯟꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯅ ꯃꯆꯥꯅꯨꯄꯥ ꯀ꯭ꯔꯤꯁꯅꯅ ꯍꯪꯂꯛꯏ ꯀꯗꯥꯏꯗ ꯅꯇꯣꯝꯗ ꯆꯠꯀꯗꯣꯏꯅꯣ ꯑꯅꯟꯗꯤꯗꯤ ꯃꯆꯥꯅꯨꯄꯥꯗ ꯋꯥꯈꯨꯝ ꯄꯤꯕ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯀ꯭ꯔꯤꯁꯅꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯅꯪꯁꯨ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯦꯟꯈ꯭ꯔꯒꯦ ꯈꯜꯂꯤꯕ꯭ꯔꯥ ꯅꯇꯣꯝꯗ ꯑꯅꯟꯗꯤꯅ ꯈꯨꯝꯂꯛꯏ ꯑꯩ ꯏꯇꯣꯝꯗ ꯆꯦꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕ ꯀ꯭ꯔꯤꯁꯅꯅ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯍꯥꯏꯔꯛꯏ ꯅꯇꯣꯝꯗ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯦꯟꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯇꯣꯝꯗ ꯑꯃꯦꯔꯤꯀꯥꯗ ꯆꯠꯂꯒ ꯗꯣꯛꯇꯔ ꯇꯝꯃꯨꯕꯅ ꯐꯠꯇꯕ꯭ꯔꯥ ꯑꯉꯥꯡ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯑꯅꯟꯗꯤꯒꯤ ꯊꯃꯣꯏꯗꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯍꯟꯈꯤꯗꯕꯗꯤ ꯅꯠꯇꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯅꯟꯗꯤꯅ ꯕꯦꯡꯒꯜ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯀꯤ ꯀꯦꯝꯄꯁꯇ ꯐꯝꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯇꯤꯐꯤꯟ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯑꯅꯟꯗꯤꯅ ꯃꯥꯅ ꯈꯪꯗꯕ ꯂꯥꯏꯔꯤꯛꯇ ꯊꯦꯡꯅꯔꯛꯄ ꯋꯥꯍꯪ ꯈꯔ ꯒꯣꯄꯥꯜꯗ ꯍꯪꯂꯝꯃꯤ ꯒꯣꯄꯥꯜꯅ ꯈꯨꯝꯂꯛꯏ ꯑꯗꯨꯒꯨꯝꯂꯕ ꯑꯔꯨꯕ ꯋꯥꯍꯪꯁꯤꯡ ꯑꯗꯣ ꯑꯩꯅ ꯈꯪꯂꯝꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤꯁꯨ ꯗꯥꯛꯇꯔꯒꯤ ꯀ꯭ꯂꯤꯅꯤꯛ ꯑꯃ ꯉꯍꯥꯟꯅ ꯍꯥꯡꯗꯣꯛꯑꯝꯃꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯒꯣꯄꯥꯜꯅ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯆꯥꯛ ꯍꯦꯟꯖꯥꯡꯁꯤꯡ ꯑꯗꯣ ꯆꯥꯔꯣ ꯍꯥꯏꯗꯨꯅ ꯑꯅꯟꯗꯤꯗ ꯄꯤꯔꯛꯏ ꯑꯅꯟꯗꯤꯅ ꯍꯪꯂꯛꯏ ꯀꯔꯤ ꯆꯥꯛ ꯍꯦꯟꯖꯥꯡꯅꯣ ꯑꯁꯤꯗꯤ ꯒꯣꯄꯥꯜꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯂꯨ ꯑꯐꯨꯠꯄ ꯉꯥꯛꯇꯅꯤ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯗꯤ ꯑꯂꯨ ꯐꯨꯠꯂꯒ ꯑꯌꯥꯝꯕ ꯆꯥꯅꯕꯅꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯪꯁꯨ ꯇꯝꯁꯤꯟꯕ ꯍꯧꯔꯣ ꯑꯅꯟꯗꯤꯅ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯃꯦꯔꯤꯀꯥꯗ ꯑꯩ ꯏꯇꯣꯝꯗ ꯆꯠꯄꯒꯤ ꯋꯥꯐꯝꯗꯣ ꯑꯃꯨꯛ ꯍꯧꯗꯣꯔꯛꯂꯕ꯭ꯔꯥ ꯒꯣꯄꯥꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯃꯦꯔꯤꯀꯥꯗ ꯆꯠꯄ ꯃꯇꯝꯗ ꯑꯩ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯆꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯖꯈꯤꯕ ꯇꯥꯟꯖꯥ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯥꯡꯍꯟꯖꯕꯒ ꯆꯞ マネ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯅꯟꯗꯤꯗꯤ ꯒꯣꯄꯥꯜ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯃꯦꯔꯤꯀꯥꯗ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯔꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯅ ꯒꯣꯄꯥꯜꯅ ꯃꯁꯥ ꯃꯇꯣꯝꯗ ꯌꯥꯝꯅ ꯁꯥꯎꯖꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯒꯤ ꯀꯥ ꯍꯦꯟꯅ ꯍꯩꯁꯤꯡꯕ ꯑꯃꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯈꯤ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯀꯥ ꯍꯦꯟꯅ ꯁꯤꯡꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯖꯕ ꯇꯥꯔꯕꯁꯨ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯤ ꯃꯈꯣꯏꯅ ꯍꯩꯖꯔꯤꯕ ꯁꯤꯡꯖꯔꯤꯕꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯐꯝ ꯈꯪꯗꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯇꯧꯕ ꯑꯃꯗꯤ ꯆꯥꯛꯈꯨꯝ ꯁꯦꯟꯅꯕꯗ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃ ꯂꯣꯏꯁꯤꯟꯈꯤ ꯑꯁꯤꯒꯨꯝꯂꯕ ꯍꯩ ꯁꯤꯡꯂꯕ ꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯅꯨꯄꯤ ꯀꯌꯥ ꯑꯃꯅ ꯄꯨꯟꯁꯤꯗ ꯆꯟꯅꯐꯝ ꯈꯪꯗꯅ ꯃꯁꯛ ꯊꯣꯛꯄ ꯊꯕꯛ ꯑꯃ ꯐꯥꯎꯕ ꯇꯧꯕ ꯉꯝꯗꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈꯤꯕ ꯑꯗꯨ ꯎꯔꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯍꯤꯡꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯑꯃꯗꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯩꯕꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯣ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯩꯅ ꯈꯪꯈꯤ ꯂꯥꯏꯔꯤꯛꯄꯨ ꯍꯩꯇ꯭ꯔꯕꯗꯤ ꯎꯅ ꯃꯤꯠ ꯇꯥꯡꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯃꯔꯝ ꯑꯁꯤꯃꯛꯅ ꯑꯩꯅꯁꯨ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯃꯍꯩ ꯂꯧꯁꯤꯡ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯍꯟꯕ ꯑꯁꯤꯅ ꯑꯩꯒꯤ ꯏꯊꯧꯅꯤ ꯍꯥꯏꯅ ꯈꯟꯈꯤ ꯋꯥꯈꯜ ꯑꯁꯤꯃꯛꯅ ꯅꯪꯕꯨꯁꯨ ꯑꯩꯅ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗꯒꯤꯗꯤ ꯅꯪꯅ ꯀꯥ ꯍꯦꯟꯅ ꯂꯥꯏꯔꯤꯛ ꯍꯩꯕ ꯍꯦꯜꯂꯦ ꯃꯁꯤꯃꯛꯅ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯒꯣꯄꯥꯜꯅ ꯃꯊꯃꯣꯏꯗ ꯄꯦꯟꯖꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯑꯩꯅꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯑꯩꯒꯤ ꯀꯩꯅꯥ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯤꯗꯣ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯛꯇꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯂꯥꯏꯔꯤꯛ ꯍꯩꯕꯤ ꯑꯃ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯖꯈꯤꯕꯅꯤ ꯇꯁꯦꯡꯅ ꯍꯣꯠꯅꯖꯔꯤꯕ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯖꯈꯤꯕꯗꯤ ꯅꯪ ꯅꯁꯥ ꯅꯇꯣꯝꯗꯅꯤ ꯃꯁꯤꯃꯛꯅ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯀꯥ ꯍꯦꯟꯅ ꯍꯦꯜꯂꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯑꯃꯦꯔꯤꯀꯥꯗ ꯆꯠꯂꯔꯣꯏ ꯍꯥꯏꯕ ꯐꯤꯔꯦꯞ ꯑꯗꯨ ꯂꯧꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯖꯗꯨꯅ ꯃꯇꯝ ꯑꯃꯗ ꯅꯪꯅ ꯂꯧꯈꯤꯕ ꯗꯣꯛꯇꯔ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯃꯪꯂꯥꯟ ꯑꯗꯨꯒꯤꯗꯃꯛꯇ ꯈꯜꯂꯒ ꯀꯔꯝꯕ ꯂꯝꯕꯤꯗ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨ ꯈꯜꯂꯣ ꯑꯩꯒꯤꯗꯃꯛꯇ ꯈꯟꯗ꯭ꯔꯕꯁꯨ ꯅꯪꯅ ꯃꯪꯖꯔꯤꯕ ꯃꯪꯂꯥꯟ ꯑꯗꯨꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯐꯪꯅꯅꯕ ꯍꯣꯠꯅꯍꯟꯅꯤꯡꯉꯤ ꯍꯥꯏꯔꯝꯃꯒ ꯒꯣꯄꯥꯜꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯅꯟꯗꯤꯁꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯄꯨꯔꯛꯂꯝꯕ ꯑꯃꯦꯔꯤꯀꯥꯗ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯍꯩꯅꯗ꯭ꯔꯕꯁꯨ ꯑꯅꯟꯗꯤꯅ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯑꯅꯟꯗꯤ ꯃꯊꯃꯣꯏꯗ ꯑꯃꯦꯔꯤꯀꯥꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯣꯄꯥꯜꯅ ꯑꯅꯟꯗꯤꯕꯨ ꯑꯃꯦꯔꯤꯀꯥꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯤꯊꯥꯡꯐꯝ ꯑꯗꯨꯗ ꯊꯤꯟꯗꯣꯛꯄ ꯂꯥꯛꯂꯝꯃꯤ ꯑꯅꯟꯗꯤ ꯃꯊꯃꯣꯏꯗ ꯑꯃꯦꯔꯤꯀꯥꯗ ꯆꯠꯅꯅꯕ ꯐꯤꯔꯦꯞ ꯂꯧꯖꯕ ꯇꯥꯔꯕꯁꯨ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯈꯪꯅ ꯆꯥꯟꯅꯕ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯤꯔꯝ ꯑꯗꯨꯗ ꯃꯇꯣꯝꯗꯅ ꯆꯠꯀꯅꯤ ꯈꯜꯂꯨꯕꯗ ꯀꯤꯖꯕ ꯐꯥꯎꯔꯤ ꯃꯔꯨ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯂꯥꯛꯂꯔꯣꯏ ꯈꯜꯂꯨꯕꯗꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯍꯨꯟꯗꯣꯛꯑꯝꯃꯒ ꯆꯠꯅꯤꯡꯗ꯭ꯔꯤ ꯑꯃꯦꯔꯤꯀꯥꯗ ꯆꯠꯅꯅꯕ ꯖꯍꯥꯖꯀꯤ ꯇꯤꯀꯦꯠ ꯀꯛꯄ ꯂꯣꯏꯔꯛꯂꯕ ꯃꯇꯨꯡꯗ ꯒꯣꯄꯥꯜꯅ ꯆꯠꯅꯅꯕ ꯇꯧꯔꯣ ꯍꯥꯏꯔꯛꯄ ꯃꯇꯝꯗꯅ ꯑꯅꯟꯗꯤꯅ ꯑꯃꯨꯛꯁꯨ ꯃꯊ꯭ꯋꯥꯏ ꯋꯥꯖꯅ ꯍꯥꯏꯔꯛꯏ ꯅꯪ ꯌꯥꯎꯗ꯭ꯔꯕꯗꯤ ꯏꯇꯣꯝꯗꯗꯤ ꯆꯠꯅꯤꯡꯗꯦ ꯑꯗꯨꯕꯨ ꯒꯣꯄꯥꯜꯅ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯔꯞꯅ ꯈꯨꯝꯂꯛꯏ ꯑꯃꯦꯔꯤꯀꯥꯗ ꯅꯪꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯈꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯆꯪꯒꯗꯧꯔꯤꯕ ꯄꯩꯁꯥꯁꯤꯡ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯅ ꯑꯩꯈꯣꯏꯅ ꯇꯨꯡꯁꯤꯟꯖꯈꯤꯕ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯅꯟꯗꯤꯅ ꯑꯃꯨꯛꯁꯨ ꯈꯨꯝꯂꯛꯏ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯅꯤꯡꯗ꯭ꯔꯦ ꯆꯠꯂꯔꯣꯏ ꯍꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯕ ꯒꯣꯄꯥꯜꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯎꯅꯤꯡꯂꯕꯗꯤ ꯆꯠꯂꯨꯔꯅꯨ ꯒꯣꯄꯥꯜꯒꯤ ꯑꯀꯟꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗꯅ ꯑꯅꯟꯗꯤꯁꯨ ꯒꯣꯄꯥꯜꯅ ꯃꯉꯣꯟꯗ ꯄꯤꯔꯛꯂꯤꯕ ꯇꯤꯀꯦꯠ ꯑꯗꯨ ꯄꯨꯗꯨꯅ ꯑꯃꯦꯔꯤꯀꯥꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯦ
Anandibu America yauna pugadoriba hijau adu yaunanabagidamagta hinau amagi mathakta Anandina tongduna chatkibado Gopaladi Torban mayada leptuna magi nupigi maikaitabu mamitta mapi irachena yenghori hinau aduna Torbandagi asum lapthokiba matamda Gopal nupa ojarabasu mamittagi mapi chentaraki Gopal su Torban adu leptuna kapna magi nupigi maikai yengladuna khonjel hona labhori yamna chekshina layu mafam majuda anaya yawhanganu chithi toina tharau Anandisu magi nupana lauraklibasingo loinamak tarami adubu manadi magi nupabu waraujaribani haduna magi nupada tung hanna phawba yengkhide adubu magi nupana lauraklibasingo taraba matamdana mamitta mapi iradi chenthari Gopal su muda Torbana tu leptuna magi nupina mabu thadoklamnaga America gi damakta chatkibado mamitta mapi taba mukhe kapladuna magi nupibu yengduna lehori Matangi senasina 1883 gi October thani matam asida Anandisu America yaroklei matam asida ahanba oina Anandi Women's Medical College of Pennsylvania da larik tamnanabagi damakta college karakpa hokhi Anandi matam amada magi nupana magi damakta leibikiba khungup adu tongduna college karakhi Anandina college ta changlapa matamda mafam ajuda leramliba Englishman sing adudi matam amada mahangna India da thengnakiba Englishman sing aduga yamna khenai mafam ajuda leramliba English macha sing adunadi Nandida laknabiba mabu karem kathainaba amata tawbikide mahaki matengbu hena pangbikhi Anandina Ahanba Doctor tambagi class yawa lakpa matamdana class ta leramliba sadra sing adugi mamangda Anandina masada akiba tujungba amata phawdaba makai India nupi ama oibagi chatna lonchat dharma niti niyam amata kaidana yamna nolukna leptuna aigi ming Anandi kawi mafam asida ai doctor oinanabagidamagta doctor tamba India dagi laklibani haduna masana masabu masak takchai tangi sindana Anandina mahan ahanba college chatpa numita thengnarakpa anagamana daba mongda English nupi kayamana mahaki mateng pangbirakhiba singado Anandina magi nupada chithi iduna hairi aduga chithi du lochilakpa matamdana haujuk phawba aidi nangonda sawba phatri dubu koina sawbadi ngamde nangna engonda thona pibidrabadi mafam asida itomda lebada yamna wagadawri Gopalnasu magi nupina tharakliba chithi do mana paduna mama amadi machanupabu tahalami Anandina tharakliba chithi du America da Anandina kapa photo masu yarakhi Gopalnasu amuk hanna magi nupida chithi iduna hairi haujuk phawba Anandina mangonda sawribado sawranu lale ma bunga piro hairi aduga amuksu magi nupibu khambanjaduna hairi America da leire haduna America macha ongani habadi leite nangna tharakhiba photo do yamna phajai adubu nangi kokta sari kupaduna hena phajai sari thadokpagi mahutta America dagina India phawba chithi tharakpa aduga India dagi amuk America da chithi halakpa habase matam madudadi matam yamna sangna changnarami maram maduna Gopal gi chithi lakpa matam adudadi America da ingtham tha matam osilaklami America hairiba mafam adudi ingba yamna sathiba mafamni maram maduna Nandi gidi ayingba mafam aduda litnaba matik chaba furit phirul lejade magi mataw adu uba matamdana makhoi classmate singna makhoi gi lejaba furit phirul khara Anandi gi damakta supibirami Matangi chithi amadana amuk Anandina yamna sawna magi nupada chithi iri aina yumda amuk tholokpa matamdadi aikhoi mungda chahi mangadi alu sungcha chagumsi mafam asida alu da chamandana lu uba matamda ai loinama khire nangsu mafam asida aiga loinana laklamnabadi unsida amuk hana alu charore hairamgani Anandi gi wahai sing asida magi manakta Gopal ba lakhaningbagi wafam phongdorakli Gopal amuk chithi halakpa matamda sumna hairi aisu America da laknanabagi damakta thorang toba loirabani Mr Johnson aibu America da pubi gi hairaklabani adubu matam kuina wana honajaraba matungda aigi hanagi thabakto amuk hana hanjile maram maduna tanja sida aina thabak thado America da lakpa habado aranba oiroidra somdana Nandidi college da leriba mamana bising aduga loinana punna larik paba hominakre makhoiga tona tinaduna leminaba haure Gopalna chithi amada amuk hairakli amuk hana mafam asida Dr Anandi bai Joshi haiba mingthola du phangduna lakpado khawrang na ngairi hairakli Gopal gi asigumna wahai asina Anandi gi thamoida hena khonaningba ma phaurakhi awa ana thidaba makai amuk ke hena thawai yauna su hona jakhi Mathangi senasina Anandina America da laklaba matung chahi ani gi matungi thodokni 1885 hairiba chahi dugi ingtham tha matamda Anandi America da chariba chinjak sing aduda hainadaba amadi mafam aduda ka hena ingbana maram oiraga Anandi masa yamna toina narakhi anaba sina maram oiraga Anandi loksu yamna kanna khub horakhi adubu anaba sina maram oiraga Anandina larik paaba lepkibadi leite masa ngamdrabasu magi pandam adu phangnanabagi damakta matam pumbuda larik pari magi anaba aduna maram oiraga college atpa mamanabi singa punna larik paminaba matamda Anandida yamna wajaba habada oikhi tanja asida ingtham tha yosilakhi ka hena yamna ingba matamni aduna hanadagi masa ngamdaduna leiribi Anandi gi oinadi mi yamna naganba matam asida mangondadi amuke hena wajaba habada oikhi
ꯀꯥ ꯍꯦꯟꯅ ꯏꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯅꯟꯗꯤꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯁꯨ ꯀꯥ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯈꯤ ꯂꯣꯛ ꯈꯨꯕ ꯃꯇꯝꯗ ꯏ ꯐꯥꯎꯕ ꯌꯥꯎꯔꯛꯈꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯅꯟꯗꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯆꯤꯊꯤ ꯑꯃ ꯏꯔꯝꯃꯤ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯂꯤꯕ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯑꯃꯗꯤ ꯃꯁꯥ ꯐꯒꯠꯄꯒꯤ ꯑꯁꯥ ꯎꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯑꯅꯟꯗꯤ ꯃꯇꯣꯝꯗ ꯃꯤꯔꯝ ꯑꯗꯨꯗ ꯂꯩꯕ ꯃꯇꯝꯗ ꯑꯍꯤꯡ ꯇꯨꯝꯕ ꯐꯥꯎꯕ ꯀꯤꯖꯔꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯍꯤꯡ ꯇꯨꯝꯊꯈꯤꯕ ꯇꯥꯔꯕꯗꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯂꯛꯈꯤꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯍꯧꯒꯠꯂꯛꯂꯔꯣꯏ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯕ ꯉꯝꯂꯝꯗꯦ ꯑꯀꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯅꯟꯗꯤ ꯑꯍꯤꯡ ꯇꯨꯝꯃꯒ ꯅꯤꯡꯊꯤꯅ ꯄꯣꯊꯥꯕꯒꯤ ꯃꯍꯨꯠꯇ ꯑꯍꯤꯡ ꯇꯨꯝꯗꯕꯤꯗ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯄꯥꯗꯨꯅ ꯂꯩꯈꯤ ꯑꯅꯟꯗꯤꯅ ꯒꯣꯄꯥꯜꯗ ꯏꯔꯤꯕ ꯃꯥꯒꯤ ꯆꯤꯊꯤꯗꯨꯗ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯑꯍꯤꯡ ꯇꯨꯝꯗꯕ ꯍꯦꯟꯃꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯠ ꯄꯥꯡꯅ ꯃꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯩꯅ ꯇꯨꯝꯗꯅ ꯃꯪꯂꯤꯕ ꯃꯪꯂꯥꯟ ꯑꯗꯨꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯪꯅ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯄꯤꯈꯤ ꯆꯤꯊꯤ ꯑꯁꯤ ꯄꯥꯔꯨꯕ ꯃꯇꯝꯗ ꯒꯣꯄꯥꯜ ꯊꯃꯣꯏ ꯀꯥꯏꯈꯤ ꯀꯔꯤꯁꯨ ꯉꯝꯗ꯭ꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯜꯂꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯤꯔꯝ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯃꯇꯣꯝꯗꯅ ꯄꯥꯟꯗꯝ ꯑꯗꯨꯒꯤꯗꯃꯛꯇ ꯑꯋꯥꯕ ꯈꯥꯡꯂꯤꯕꯗꯨ ꯎꯕ ꯃꯇꯝꯗ ꯒꯣꯄꯥꯜꯁꯨ ꯐꯝꯗꯣꯛꯇꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯥꯜꯂꯦ ꯃꯈꯥ ꯆꯤꯛꯇꯨꯅ ꯑꯆꯦꯠꯄ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯑꯅꯟꯗꯤꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯈꯤ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯅ 1886ꯀꯤ ꯃꯥꯔꯆꯀꯤ ꯇꯥꯡ 11ꯅꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯅꯟꯗꯤꯅ ꯃꯥꯒꯤ ꯗꯣꯛꯇꯔꯒꯤ ꯗꯤꯒ꯭ꯔꯤꯗꯨ ꯐꯪꯒꯗꯕ ꯅꯨꯃꯤꯠꯅꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯅꯟꯗꯤꯒ ꯄꯨꯟꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯤꯕ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨꯗ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥꯁꯤꯡꯅ ꯁꯥꯇ꯭ꯔꯤꯁꯤꯡꯅ ꯐꯪꯖꯔꯤꯕ ꯃꯥꯒꯤ ꯗꯣꯛꯇꯔꯒꯤ ꯗꯤꯒ꯭ꯔꯤꯁꯤꯡ ꯑꯗꯨ ꯌꯦꯟꯊꯣꯛꯄ ꯍꯧꯔꯛꯈꯤ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯂꯩꯔꯤꯕ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥ ꯑꯃꯅ ꯂꯥꯎꯊꯣꯔꯛꯏ ꯃꯊꯪꯗ ꯗꯣꯛꯇꯔꯒꯤ ꯗꯤꯒ꯭ꯔꯤ ꯂꯧꯒꯗꯧꯕꯒꯤ ꯀꯧꯈꯠꯀꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯑꯅꯝ ꯀꯟꯕꯤ ꯁꯥꯇ꯭ꯔꯤ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯏ ꯀ꯭ꯂꯥꯁꯇ ꯆꯪꯂꯛꯂꯤꯕ ꯑꯣꯖꯥ ꯈꯨꯗꯤꯡꯃꯛꯇ ꯋꯥꯍꯪ ꯍꯪꯕ ꯂꯦꯞꯇꯕꯤ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯣꯖꯥꯁꯤꯡꯒꯤ ꯃꯇꯨꯡ ꯀꯣꯏꯅ ꯏꯟꯅꯗꯨꯅ ꯈꯪꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤꯕꯤ ꯁꯥꯇ꯭ꯔꯤ ꯑꯃꯅꯤ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯒꯨꯟ ꯑꯁꯤꯃꯛꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯍꯥꯏꯔꯤꯕꯤ ꯁꯥꯇ꯭ꯔꯤꯁꯤꯕꯨ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯕ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯤꯕ ꯁꯥꯇ꯭ꯔꯤ ꯑꯃꯁꯨ ꯑꯣꯏꯔꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯗꯣꯛꯇꯔ ꯇꯝꯕ ꯂꯥꯛꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯃꯥꯒꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯔꯒ ꯃꯐꯝ ꯑꯁꯤꯗ ꯊꯧꯅꯥ ꯂꯩꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯨꯝꯕꯤ ꯁꯥꯇ꯭ꯔꯤ ꯑꯃꯗ ꯃꯥꯒꯤ ꯍꯣꯠꯅꯖꯃꯟꯅ ꯐꯪꯖꯔꯤꯕ ꯃꯥꯒꯤ ꯗꯤꯒ꯭ꯔꯤ ꯄꯤꯊꯣꯛꯄ ꯃꯇꯝꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯊꯣꯛꯆꯔꯤ ꯁ꯭ꯀꯨꯜ ꯑꯁꯤꯅꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯊꯣꯛꯆꯔꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯣꯖꯥ ꯑꯗꯨꯅ ꯗꯣꯛꯇꯔ ꯑꯅꯟꯗꯤꯕꯥꯏ ꯒꯣꯄꯥꯜ ꯔꯥꯎ ꯖꯣꯁꯤꯕꯨ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯀꯧꯈꯠꯇꯨꯅ ꯃꯥꯒꯤ ꯁꯔꯇꯤꯐꯤꯀꯦꯠ ꯗꯤꯒ꯭ꯔꯤ ꯂꯧꯔꯨ ꯂꯥꯛꯑꯣ ꯍꯥꯏꯈꯤ ꯑꯣꯖꯥꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯂꯥꯎꯊꯣꯔꯛꯄ ꯃꯇꯝꯗ ꯑꯅꯟꯗꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯃꯊꯃꯣꯏ ꯄꯦꯟꯅ ꯃꯃꯣꯟ ꯅꯣꯛꯆꯔꯤ ꯑꯗꯨꯕꯨ ꯑꯅꯟꯗꯤꯕꯥꯏꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡ ꯀꯥ ꯍꯦꯟꯅ ꯁꯣꯟꯊꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯇꯣꯝꯗ ꯐꯥꯎꯕ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗꯕꯗꯒꯤ ꯃꯥꯒ ꯄꯨꯟꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯕꯤ ꯁꯥꯇ꯭ꯔꯤ ꯈꯔꯅ ꯑꯅꯟꯗꯤꯕꯨ ꯁꯝꯕꯤꯗꯨꯅ ꯁ꯭ꯇꯦꯖ ꯐꯥꯎꯕ ꯄꯨꯕꯤꯔꯛꯂꯝꯃꯤ ꯑꯅꯟꯗꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗꯅ ꯁꯥꯇ꯭ꯔ ꯃꯁꯦꯜ ꯑꯃꯅ ꯑꯃꯗ ꯍꯪꯅꯔꯤ ꯑꯅꯟꯗꯤꯁꯦ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯑꯈꯪꯕ ꯁꯥꯇ꯭ꯔꯁꯤꯡꯅ ꯈꯨꯝꯂꯛꯏ ꯑꯅꯟꯗꯤ ꯇꯤꯕꯤ ꯅꯥꯔꯦ ꯑꯅꯟꯗꯤ ꯉꯝꯗ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯀꯥꯔꯛꯂꯒ ꯃꯍꯥꯛꯅ ꯗꯤꯒ꯭ꯔꯤ ꯂꯧꯗ꯭ꯔꯤꯉꯩꯗ ꯃꯐꯝ ꯑꯃ ꯑꯅꯤ ꯈꯛꯇꯪ ꯍꯥꯏꯖꯒꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯅꯟꯗꯤꯗꯤ ꯂꯣꯛ ꯌꯥꯝꯅ ꯀꯟꯅ ꯈꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯂꯝꯗꯦ ꯉꯥꯏꯍꯥꯛꯇꯪ ꯂꯣꯛ ꯌꯥꯝꯅ ꯋꯥꯅ ꯈꯨꯔꯨꯔꯕ ꯃꯇꯨꯡꯗ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯂꯣꯠꯇꯨꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯤ ꯉꯁꯤꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯁꯄꯦꯁꯦꯜ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯝꯈꯤꯕ ꯄꯥꯟꯗꯝ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯄꯪꯈꯩ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯉꯁꯤꯗꯤ ꯃꯤꯀꯨꯞ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯅꯤꯡꯕ ꯐꯥꯎꯔꯤ ꯑꯅꯟꯗꯤꯒꯤ ꯃꯥꯏꯊꯣꯡꯗ ꯇꯁꯦꯡꯅ ꯑꯋꯥꯕ ꯁꯣꯛꯊꯕꯒꯤ ꯃꯃꯤ ꯑꯗꯨ ꯇꯥꯔꯤ ꯑꯗꯨꯕꯨ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯈꯥꯡꯂꯗꯨꯅ ꯑꯅꯟꯗꯤꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨꯗ ꯇꯨꯡ ꯍꯟꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯔꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯣ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯃꯠꯇꯅ ꯊꯦꯡꯅꯗꯅꯕ ꯑꯩꯅ ꯍꯣꯠꯅꯒꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯥ ꯗꯣꯛꯇꯔꯅ ꯑꯌꯥꯝꯕꯅꯤ ꯅꯨꯄꯤ ꯗꯣꯛꯇꯔꯗꯤ ꯌꯥꯝꯅ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯤꯔꯣꯜꯂꯕꯤ ꯅꯨꯄꯤꯁꯤꯡꯅ ꯗꯣꯛꯇꯔ ꯆꯠꯄ ꯃꯇꯝꯗ ꯅꯨꯄꯥ ꯗꯣꯛꯇꯔꯗ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯛꯄꯗ ꯏꯀꯥꯏꯅꯩ ꯍꯪꯒꯣꯏꯕ ꯐꯥꯎꯅꯩ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯑꯅꯥꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨ ꯅꯨꯄꯥ ꯗꯣꯛꯇꯔ ꯑꯗꯨꯗ ꯍꯥꯏꯗꯣꯛꯇꯅ ꯏꯀꯥꯏꯗꯨꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯅꯩ ꯃꯔꯝ ꯑꯗꯨꯅ ꯃꯃꯩꯊꯪꯗꯗꯤ ꯍꯛꯆꯥꯡ ꯁꯣꯛꯍꯧꯔꯤꯕꯁꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯃꯥꯁꯤꯡ ꯑꯗꯨ ꯈꯛꯇꯅꯤ ꯍꯛꯆꯥꯡ ꯁꯣꯛꯄꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯊꯋꯥꯏ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯎꯔꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯅꯟꯗꯤꯁꯨ ꯂꯣꯛ ꯌꯥꯝꯅ ꯋꯥꯅ ꯈꯨꯗꯨꯅ ꯍꯥꯏꯔꯤ ꯏꯟꯗꯤꯌꯥꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯐꯪꯂꯤꯕ ꯗꯤꯒ꯭ꯔꯤ ꯑꯁꯤ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯔꯨꯒꯅꯤ ꯍꯥꯏꯔꯤ ꯃꯁꯥꯒꯤ ꯑꯅꯥꯕ ꯈꯥꯡꯗꯨꯅ ꯂꯣꯛ ꯌꯥꯝ ꯀꯟꯅꯁꯨ ꯈꯨꯔꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯅꯟꯗꯤꯅ ꯃꯥꯅ ꯄꯤꯔꯤꯕ ꯁ꯭ꯄꯤꯆ ꯑꯗꯨꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯃꯤꯡ ꯗꯣꯛꯇꯔ ꯑꯅꯟꯗꯤꯕꯥꯏ ꯒꯣꯄꯥꯜ ꯔꯥꯎ ꯖꯣꯁꯤ ꯀꯧꯏ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯍꯦꯛ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯑꯅꯥ ꯂꯥꯏꯑꯣꯡ ꯈꯨꯗꯤꯡꯃꯛ ꯂꯩꯅꯥ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯊꯦꯡꯅꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯂꯩꯕꯥꯛ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯥ ꯃꯎ ꯐꯕ ꯂꯩꯕꯥꯛ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯍꯜꯂꯝꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯌꯥꯝꯒꯤ ꯑꯍꯧꯕ ꯈꯨꯕꯥꯛꯀꯤ ꯃꯈꯣꯜ ꯃꯔꯛꯇ ꯑꯅꯟꯗꯤꯅꯁꯨ ꯃꯍꯥꯛꯀꯤ ꯗꯣꯛꯇꯔꯒꯤ ꯗꯤꯒ꯭ꯔꯤꯗꯨ ꯂꯧꯔꯝꯃꯤ
ꯑꯗꯨꯕꯨ ꯀꯣꯟꯚꯣꯀꯦꯁꯟ ꯗꯦ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯒꯤꯗꯃꯛꯇꯗꯤ ꯀꯅꯥꯝꯇ ꯂꯥꯛꯇꯕ ꯃꯔꯝꯅ ꯅꯟꯗꯤ ꯗꯤꯒ꯭ꯔꯤ ꯐꯪꯂꯕꯁꯨ ꯁ꯭ꯇꯦꯖꯇ ꯃꯇꯣꯝꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯂꯣꯛꯁꯨ ꯌꯥꯝꯅ ꯋꯥꯅ ꯈꯨꯔꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯈꯨꯕꯥꯛ ꯈꯨꯔꯤꯕ ꯃꯈꯣꯜ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯅꯟꯗꯤꯒꯤꯗꯃꯛꯇ ꯑꯍꯧꯕ ꯍꯨꯏꯆꯦꯜ ꯑꯃ ꯈꯣꯡꯂꯛꯈꯤ ꯑꯅꯟꯗꯤꯒꯤꯗꯃꯛꯇ ꯑꯍꯧꯕ ꯍꯨꯏꯆꯦꯜ ꯑꯃ ꯈꯣꯡꯂꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯒꯣꯄꯥꯜ ꯑꯣꯏꯔꯝꯃꯤ ꯒꯣꯄꯥꯜꯁꯨ ꯉꯁꯥꯏꯗꯒꯤ ꯃꯤꯌꯥꯝ ꯃꯔꯛꯇ ꯂꯦꯞꯇꯨꯅ ꯑꯅꯟꯗꯤꯅ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯆꯥꯎꯊꯣꯛꯆꯅ ꯍꯥꯏꯔꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅ ꯇꯥꯔꯝꯂꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯎꯖꯅꯤꯡꯂꯤꯕ ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯑꯅꯟꯗꯤ ꯃꯁꯥꯒꯤ ꯑꯅꯥꯕ ꯄꯨꯝꯅꯃꯛ ꯀꯥꯎꯈ꯭ꯔꯕꯒꯨꯝ ꯁ꯭ꯇꯦꯖ ꯃꯊꯛꯇꯒꯤ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛ ꯇꯞꯅ ꯂꯥꯛꯂꯤ ꯒꯣꯄꯥꯜꯁꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤ ꯎꯖꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯤꯠꯐꯝ ꯍꯣꯡꯗꯕ ꯃꯈꯩ ꯌꯦꯡꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯅꯟꯗꯤꯅ ꯃꯥꯅ ꯐꯪꯖꯔꯤꯕ ꯗꯤꯒ꯭ꯔꯤꯗꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯒꯣꯄꯥꯜꯗ ꯄꯤꯔꯤ ꯒꯣꯄꯥꯜꯁꯨ ꯑꯅꯟꯗꯤꯅ ꯃꯈꯣꯏꯒꯤ ꯃꯪꯂꯥꯟ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯐꯪꯂꯛꯂꯤꯕ ꯗꯤꯒ꯭ꯔꯤꯗꯨ ꯎꯕ ꯃꯇꯝꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯅ ꯌꯦꯡꯂꯤ ꯗꯤꯒ꯭ꯔꯤꯗꯨꯒꯤ ꯃꯊꯛꯇ ꯗꯥꯛꯇꯔ ꯑꯅꯟꯗꯤꯕꯥꯏ ꯒꯣꯄꯥꯜꯔꯥꯎ ꯖꯣꯁꯤ ꯊꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯒꯣꯄꯥꯜꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯅ ꯑꯅꯟꯗꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯗꯥꯛꯇꯔ ꯑꯅꯟꯗꯤꯕꯥꯏ ꯒꯣꯄꯥꯜꯔꯥꯎ ꯖꯣꯁꯤ ꯍꯥꯏꯅ ꯀꯧꯔꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯥꯕꯨ ꯗꯣꯛꯇꯔ ꯍꯥꯏꯅ ꯀꯧꯔꯛꯄ ꯃꯇꯝꯗꯅ ꯑꯅꯟꯗꯤꯁꯨ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯥꯎꯔꯗꯨꯅ ꯃꯃꯣꯟ ꯅꯣꯛꯆꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯒꯣꯄꯥꯜꯅ ꯃꯇꯝ ꯑꯃꯗ ꯁꯤꯡꯅꯗꯨꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒꯨꯝꯅ ꯁꯤꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯅꯟꯗꯤꯅ ꯐꯪꯂꯛꯂꯤꯕ ꯗꯣꯛꯇꯔꯒꯤ ꯗꯤꯒ꯭ꯔꯤꯗꯨ ꯄꯥꯏꯗꯨꯅ ꯃꯌꯥꯝ ꯇꯥꯅꯅꯕ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯤ ꯑꯅꯟꯗꯤꯕꯥꯏ ꯏꯟꯗꯤꯌꯥꯗꯒꯤꯅꯤ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯗꯣꯛꯇꯔꯅꯤ ꯁꯤꯗꯤ ꯒꯣꯄꯥꯜꯔꯥꯎ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯅ ꯍꯦꯃꯟꯈꯤꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯕ ꯂꯦꯞꯇ꯭ꯔꯤ ꯀꯞꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯖꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯍꯟꯅ ꯑꯅꯟꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯗꯣꯛꯇꯔꯅꯤ ꯍꯥꯏꯅ ꯂꯥꯎꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯑꯅꯟꯗꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯤ ꯑꯅꯟꯗꯤ ꯅꯪꯅ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯗꯣꯛꯇꯔ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯇꯝ ꯑꯃꯗ ꯑꯅꯟꯗꯤꯕꯨ ꯃꯍꯥꯛꯅ ꯈꯪꯗꯕ ꯈꯨꯗꯤꯡꯃꯛ ꯇꯥꯛꯄꯤꯔꯝꯂꯕꯁꯨ ꯉꯁꯤꯗꯤ ꯑꯅꯟꯗꯤꯅ ꯃꯥꯒꯤ ꯍꯣꯠꯅꯖꯃꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯑꯅꯟꯗꯤꯒꯤ ꯃꯒꯨꯟ ꯁꯤꯡꯊꯥꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯑꯅꯟꯗꯤꯒꯤ ꯃꯒꯨꯟ ꯍꯦꯟꯃꯟꯈꯤꯕꯅ ꯉꯁꯤꯗꯤ ꯒꯣꯄꯥꯜꯔꯥꯎ ꯁꯪꯁꯥꯔꯒꯤ ꯆꯠꯅꯗꯕꯤ ꯄꯨꯝꯅꯃꯛ ꯀꯥꯎꯈ꯭ꯔꯕꯒꯨꯝ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯅꯕ ꯇꯧꯔꯤ ꯑꯗꯨꯕꯨ ꯑꯅꯟꯗꯤꯅ ꯃꯥꯕꯨ ꯃꯈꯣꯡ ꯁꯣꯛꯍꯟꯗꯅ ꯅꯨꯡꯁꯤꯅ ꯆꯤꯡꯈꯠꯄꯤꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯣꯠꯅꯖꯔꯛꯈꯤꯕ ꯀꯠꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯃꯍꯩ ꯌꯥꯜꯂꯕꯒꯨꯝ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯅꯟꯗꯤ ꯑꯃꯗꯤ ꯒꯣꯄꯥꯜ ꯏꯟꯗꯤꯌꯥꯗ ꯍꯜꯂꯛꯈꯤ ꯏꯟꯗꯤꯌꯥꯗ ꯍꯜꯂꯛꯄ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯨꯡꯒꯪ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯑꯂꯥꯄꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯜꯕꯔꯠ ꯑꯦꯗꯋꯥꯔꯗ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯅꯨꯄꯤ ꯋꯥꯔꯗꯀꯤ ꯐꯤꯖꯤꯁꯤꯌꯟ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯑꯦꯄꯣꯏꯟꯠ ꯇꯧꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯅ ꯗꯥꯛꯇꯔ ꯑꯅꯟꯗꯤꯒꯤꯁꯨ ꯃꯁꯥꯒꯤ ꯑꯣꯏꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯀ꯭ꯂꯤꯅꯤꯛ ꯑꯃ ꯑꯃꯨꯛ ꯍꯥꯡꯗꯣꯛꯈꯤ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯗꯣꯛꯇꯔ ꯗꯥꯛꯇꯔ ꯑꯅꯟꯗꯤꯕꯥꯏ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯟꯕ ꯍꯦꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯈꯕꯔꯗ ꯆꯥꯎꯅ ꯌꯥꯎꯔꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯣꯡꯃ ꯑꯅꯟꯗꯤꯕꯥꯏ ꯑꯃꯗꯤ ꯒꯣꯄꯥꯜ ꯃꯈꯣꯏ ꯑꯅꯤꯅ ꯃꯇꯝ ꯑꯃꯗ ꯑꯁꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯈꯤꯕ ꯁꯃꯨꯗ꯭ꯔ ꯇꯣꯔꯕꯥꯟ ꯑꯗꯨꯗ ꯉꯁꯤꯁꯨ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯥꯟꯅꯒꯨꯝꯅ ꯅꯍꯥ ꯑꯣꯏꯕꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯈꯤꯕꯒꯤ ꯁꯛꯐꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯑꯅꯟꯗꯤꯗꯤ ꯃꯇꯝ ꯀꯨꯏꯅ ꯅꯥꯗꯨꯅ ꯂꯩꯔꯛꯄꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯃꯛꯁꯤꯟꯈ꯭ꯔꯦ ꯒꯣꯄꯥꯜꯁꯨ ꯃꯗꯨ ꯃꯉꯥꯏ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯅ ꯍꯦꯃꯟꯈꯤꯕꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡꯁꯨ ꯏꯃꯛꯇ ꯃꯛꯁꯤꯜꯂꯦ ꯑꯅꯟꯗꯤꯅ ꯁꯣꯔ ꯋꯥꯅ ꯍꯣꯜꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯉꯝꯖꯗꯕ ꯑꯃꯗꯤ ꯂꯩꯔꯤ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕ ꯄꯨꯝꯅꯃꯛ ꯑꯃꯥꯡꯕ ꯑꯣꯏꯔꯒꯗ꯭ꯔꯥ ꯑꯗꯨꯕꯨ ꯑꯅꯟꯗꯤꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯔꯛ ꯊꯠꯂꯗꯨꯅ ꯒꯣꯄꯥꯜꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯍꯥꯏꯒꯅꯨ ꯅꯪꯁꯦ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯗꯣꯛꯇꯔꯅꯤ ꯑꯅꯟꯗꯤꯅ ꯑꯃꯨꯛꯁꯨ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯩꯅ ꯅꯨꯄꯤ ꯗꯣꯛꯇꯔ ꯑꯣꯏꯖꯔꯕꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯁꯦꯡꯕ ꯃꯪꯂꯥꯟ ꯑꯗꯨꯗꯤ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯁꯣꯊꯍꯧꯔꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯤꯛ ꯆꯥꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯤꯕ ꯃꯈꯣꯏꯒꯤ ꯑꯅꯥ ꯂꯥꯌꯦꯡꯕꯤꯕ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯅꯤꯡꯖꯔꯤꯕ ꯑꯗꯨꯗꯤ ꯊꯨꯡꯒꯗꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ ꯒꯣꯄꯥꯜꯁꯨ ꯈꯪꯉꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯔꯛꯂꯤꯕ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯑꯗꯨ ꯑꯗꯨꯕꯨ ꯅꯟꯗꯤꯗꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯋꯥꯈꯜ ꯍꯟꯊꯔꯤꯕꯅꯣ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯀꯌꯥ ꯑꯃꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯇꯨꯅ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯂꯤ ꯃꯄꯥꯟ ꯂꯝꯗ ꯆꯠꯇꯨꯅ ꯗꯣꯛꯇꯔ ꯑꯣꯏꯅꯅꯕ ꯑꯁꯥ ꯀꯌꯥ ꯑꯃ ꯇꯧꯅꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯍꯣꯠꯅꯖꯃꯟ ꯑꯗꯨꯅꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯒꯣꯄꯥꯜꯅ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯜꯂꯗꯨꯅ ꯑꯅꯟꯗꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯣꯠꯅꯕ ꯀꯟꯕꯤ ꯅꯤꯡꯈꯤꯕꯗ ꯍꯣꯡꯒꯟꯗꯕꯤ ꯄꯨꯛꯆꯦꯜ ꯆꯦꯠꯄꯤ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯐꯪꯖꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯛꯄꯁꯤꯅ ꯉꯁꯤꯗꯤ ꯁꯃꯥꯖ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯏ ꯄꯥꯛꯄ ꯅꯨꯄꯥ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯉꯝꯖꯔꯦ ꯑꯅꯟꯗꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯕ ꯃꯇꯝꯗ ꯃꯊꯃꯣꯏꯗ ꯋꯥꯖꯔꯤꯕꯁꯤꯡ ꯑꯗꯣ ꯄꯨꯝꯅꯃꯛ ꯀꯣꯛꯂꯕꯒꯨꯝ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯃꯣꯟ ꯅꯣꯛꯆꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯅꯟꯗꯤꯅ ꯌꯥꯝꯅ ꯋꯥꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯉꯥꯏꯍꯥꯛꯇꯪ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯊꯥꯡꯗꯨꯅ ꯆꯠꯅꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯇꯝ ꯑꯃꯗ ꯑꯅꯟꯗꯤꯅ ꯒꯣꯄꯥꯜꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯁꯥꯔꯤꯒꯤ ꯐꯤꯖꯤ ꯃꯆꯦꯠ ꯑꯃꯒ ꯒꯣꯄꯥꯜꯒꯤ ꯐꯤꯖꯤ ꯃꯆꯦꯠ ꯑꯃꯒ ꯀꯤꯁꯤꯟꯗꯨꯅ ꯊꯝꯈꯤꯕ ꯑꯗꯨꯒꯨꯝꯅ
ngasisu amuk Gopalna mana setliba faijom adugi fiji machet amaga Anandina setliba sari adugi fiji machet aduga yamna kanna kisinduna thamlami aduga waraba soktharaba maithong aduga loinana magi nupi Anandibu nungsina yengladuna mabu thadoktuna chatkiganu hairi masigi matungdana Nandi amadi Gopal makhoi ani amana amagi makhut thadoknadana makhoi anigi atenba punsi lambi adu loiba phawba punna khusamnaduna chatminaki 1887 की फेब्रुआरी थादा डॉक्टर आनंदी बाई गोपाल राव जोशी मसागी अनाब टीबी न मरम ओइरगा संसार सि थादोक्तुना चटखी डॉक्टर आनंदी मसागी चही 12 सुरक्प मतम हांगना चही 19 सुरकदब हप्ता अनि वालिंगी मतमदा यामना नहा ओइना संसार सि थादोक्तुना चटखी मतंग असिदा ngasi gi wari losinjari ekoi wari kamdawi habadu ekoi da soidana khanganbirau wari loiba phau tabi bagidamukta mayam thagatchari mamang episode singda like comment subscribe amadi share to wikibasingsu amuka na thagatpa phongdokchari